ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯝꯊꯥꯕ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯗꯨꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯜ ꯑꯃꯗ ꯑꯆꯧ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯑꯆꯧ ꯀꯦꯇꯨꯀꯤ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯑꯍꯜ ꯂꯃꯟꯅ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯦꯇꯨꯀꯤ ꯑꯃꯗꯤ ꯑꯆꯧꯅ ꯌꯨꯝꯕꯥꯟꯃꯤꯟꯅꯗꯨꯅ ꯂꯩꯔꯛꯄꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯦꯇꯨꯀꯤ ꯃꯆꯥꯅꯨꯄꯤ ꯁꯅꯥꯅꯨꯅ ꯆꯍꯤ 5ꯃꯨꯛ ꯍꯥꯏꯔꯛꯄ ꯀꯥꯟꯗ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕ ꯅꯨꯄꯥ ꯑꯃꯗ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯑꯆꯧꯅ ꯃꯆꯥꯅꯨꯄꯤꯒꯤ ꯈꯜꯂꯒ ꯂꯩꯃ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯃꯥꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯂꯧꯔꯝꯃꯤ꯫ ꯂꯩꯃ ꯌꯥꯝꯅ ꯐꯕꯤ, ꯏꯪ ꯇꯞꯆꯕꯤ, ꯍꯥꯏꯉꯝ ꯇꯧꯉꯝꯗꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯄꯨꯔꯣꯏꯕꯒꯤ ꯅꯨꯄꯤ ꯑꯍꯜꯅ ꯊꯝꯂꯝꯕ ꯃꯆꯥ ꯁꯅꯥꯅꯨꯕꯨ ꯃꯥꯅ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯃꯛꯅꯤ ꯈꯟꯅ ꯅꯥꯎꯀꯣꯟꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯅꯨꯅꯗꯤ ꯂꯩꯃꯕꯨ ꯃꯃꯥꯅꯤ ꯈꯟꯅ ꯅꯨꯡꯁꯤꯕ ꯉꯝꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯒꯤ ꯈꯣꯡꯂꯩ ꯃꯇꯨꯡ ꯏꯟꯅ ꯑꯆꯧ ꯑꯃꯗꯤ ꯂꯩꯃꯒꯤꯁꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯑꯆꯧꯅ ꯃꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯅꯨꯡꯁꯤꯅ ꯊꯥꯅꯤꯜ ꯍꯥꯏꯅ ꯃꯤꯡꯊꯣꯟꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯑꯆꯧꯕ ꯉꯟꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯑꯆꯧꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈ꯭ꯔꯕꯗ ꯑꯆꯧꯅ ꯊꯝꯂꯝꯕ ꯃꯔꯜ ꯃꯊꯨꯝ ꯑꯗꯨ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯔꯤꯕꯤ ꯂꯩꯃ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯑꯣꯏꯍꯟꯅꯤꯡꯗ꯭ꯔꯗꯨꯅ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯤ ꯀꯦꯇꯨꯀꯤ ꯑꯆꯧꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯂꯩꯁꯤꯟꯈꯤ꯫ ꯑꯗꯨꯒ ꯃꯥꯅ ꯌꯨꯝ ꯑꯗꯨꯗ ꯍꯥꯏꯅ ꯍꯨꯝꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯄꯨ ꯁꯥꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯣꯏꯔꯤꯕꯤ ꯂꯩꯃ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯊꯥꯅꯤꯜꯕꯨ ꯃꯥꯒꯤ ꯃꯤꯅꯥꯏ ꯑꯃꯒꯨꯝꯅ ꯁꯤꯖꯤꯟꯅꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯒꯤ ꯈꯣꯡꯆꯠꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯥ ꯊꯥꯅꯤꯜꯁꯨ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯥꯅꯤꯜꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯕ ꯌꯥꯔꯕꯗ ꯊꯥꯅꯤꯜꯕꯨ ꯀꯦꯇꯨꯀꯤꯅ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅ ꯁꯤꯜꯂꯝꯃꯤ꯫ ꯀꯦꯇꯨꯀꯤ ꯃꯆꯥꯅꯨꯄꯤ ꯁꯅꯥꯅꯨꯒ ꯀꯥ ꯑꯗꯨꯗ ꯖꯨꯖꯥ ꯖꯨꯖꯥ ꯋꯥꯔꯤ ꯇꯧꯔꯤ꯫ ꯑꯩꯅ ꯃꯥꯒꯤꯗꯃꯛ ꯊꯤꯕ ꯅꯨꯄꯤꯕꯨ ꯀꯌꯥꯝ ꯁꯥꯒꯩ ꯅꯥꯇꯩ ꯆꯥꯎꯕꯤ ꯏꯃꯨꯡ ꯃꯅꯨꯡ ꯂꯤꯡꯕꯤ ꯑꯣꯏꯗꯧꯔꯤꯒꯦ? ꯁꯦ ꯑꯩꯅ ꯃꯥꯒꯤꯗꯃꯛ ꯊꯤꯔꯤꯕ ꯅꯨꯄꯤ ꯃꯆꯥꯗꯣ ꯂꯥꯏꯔꯕꯅ ꯄꯠ ꯇꯠꯄꯤ ꯇꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ꯫ ꯏꯃꯥ ꯏꯆꯥꯅ ꯍꯥꯏꯈꯛ ꯌꯥꯒꯗꯕꯤ, ꯏꯃꯥ ꯏꯆꯥꯒꯤ ꯃꯈꯥꯗ ꯅꯝꯁꯤꯟꯗꯨꯅ ꯅꯦꯠꯁꯤꯟꯗꯨꯅ ꯊꯝꯕꯗ ꯍꯪꯒꯠꯅ ꯋꯥ ꯉꯥꯡꯕ ꯉꯝꯂꯣꯏꯗꯧꯕꯤ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩ ꯍꯥꯏꯔꯤꯕꯅꯤ꯫ ꯀꯩꯒꯨꯝꯕ ꯃꯤꯅꯒ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕꯤ ꯑꯣꯏꯔꯝꯃꯗꯤꯅ ꯁꯨꯝ ꯈꯜꯂꯤꯕ꯫ ꯀꯗꯥꯏꯗꯒꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯏꯇꯞ ꯇꯞꯄꯗꯅ ꯃꯤꯉꯣꯟꯗ ꯋꯥꯒ ꯒꯟꯅ ꯉꯥꯡꯕ ꯉꯝꯕꯤ ꯅꯠꯇꯤꯌꯦ꯫ ꯁꯦ ꯏꯃꯥ ꯏꯆꯥꯅ ꯌꯦꯠꯇ ꯂꯩꯌꯨ ꯂꯩꯒꯗꯕꯤ, ꯑꯣꯏꯗ ꯂꯩꯌꯨ ꯂꯩꯒꯗꯕꯤ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯗꯤ ꯏꯃꯨꯡꯁꯦ ꯃꯤꯅꯥꯏ ꯃꯁꯤꯡ ꯍꯦꯟꯒꯠꯇꯧꯔꯦꯅꯦꯀꯣ ꯏꯃꯥ꯫ ꯂꯩꯔꯤꯕ ꯃꯤꯅꯥꯏ ꯅꯨꯄꯤ ꯃꯃꯥ ꯃꯆꯥꯁꯤꯒꯤ ꯃꯊꯛꯇ ꯃꯧ ꯑꯃꯁꯨ ꯃꯤꯅꯥꯏ ꯑꯣꯏꯕ ꯑꯃꯨꯛ ꯂꯥꯛꯀꯗꯧꯔꯦꯕ꯫ ꯂꯥꯛꯇꯧꯔꯕꯅꯤꯅꯦ ꯏꯃꯥꯒꯤ ꯁꯅꯥ ꯅꯪꯕꯣ꯫ ꯑꯩꯅ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯁꯤꯒꯤ ꯃꯆꯥꯅꯨꯄꯥꯁꯤ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯤꯕꯁꯦ ꯃꯥꯕꯨ ꯅꯨꯡꯁꯤꯗꯅꯒ ꯁꯤꯟꯕ ꯅꯠꯇꯦ꯫ ꯃꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯇ꯭ꯔꯤꯉꯩ ꯑꯩꯅ ꯉꯝꯒꯗꯕꯤ, ꯑꯩꯅ ꯍꯥꯏꯕ ꯉꯥꯡꯕꯗ ꯀꯤꯒꯗꯕꯤ ꯑꯃ ꯊꯤꯖꯤꯟꯍꯧꯕꯅ ꯐꯩ ꯍꯥꯏꯗꯅ ꯊꯑꯣꯏꯅ ꯁꯤꯜꯂꯤꯕꯅꯤ꯫ ꯀꯅꯥ ꯈꯪꯅꯤ ꯃꯥꯅ ꯃꯥꯒ ꯈꯪꯅ ꯆꯥꯟꯅꯕꯤ ꯑꯃ ꯊꯣꯛ ꯍꯦꯛ ꯄꯨꯁꯤꯜꯂꯛꯑꯣ, ꯑꯗꯨꯒ ꯃꯤꯅꯒ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕꯤ ꯑꯣꯏꯔꯝꯃꯣ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯃꯥ ꯏꯆꯥꯅ ꯌꯨꯝ ꯑꯁꯤꯗ ꯍꯥꯏ ꯍꯨꯝꯅ ꯏꯅꯤꯡ ꯇꯧꯅ ꯀꯨꯁꯤ ꯇꯧꯅ ꯄꯥꯜꯂꯤꯕꯁꯤ ꯌꯥꯈꯤꯗ꯭ꯔꯥ? ꯏꯃꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ꯫ ꯏꯃꯥ ꯅꯪꯁꯤ ꯋꯥꯈꯜ ꯌꯥꯝ ꯂꯩꯀꯣ꯫ ꯂꯩꯇ꯭ꯔꯕꯗꯤ ꯀꯔꯤꯅꯣ, ꯑꯩꯁꯤ ꯀꯦꯇꯨꯀꯤꯅꯦ, ꯀꯦꯇꯨꯀꯤ꯫ ꯅꯄꯥꯕꯨꯡꯅ ꯊꯝꯕꯤꯔꯝꯂꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯕꯁꯦ ꯑꯇꯣꯝꯕꯤ ꯃꯃꯥ ꯃꯆꯥꯁꯤꯗ ꯃꯆꯦꯠ ꯑꯝꯇ ꯄꯤꯕ ꯌꯥꯗꯦ꯫ ꯏꯃꯥ ꯏꯆꯥꯒꯤ ꯈꯛ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯂꯩꯃ ꯀꯥꯗꯨꯗ ꯆꯪꯂꯛꯇꯨꯅ ꯏꯆꯦ, ꯂꯩꯃꯅ ꯑꯁꯨꯝꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯐꯠ ꯆꯪꯂꯛꯄꯁꯤꯗ ꯀꯦꯇꯨꯀꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯥꯏ ꯀꯩꯅꯣ ꯆꯪꯂꯛꯀꯦ ꯈꯣꯠꯀꯦ ꯍꯥꯏꯗꯅ ꯐꯠ ꯍꯦꯛꯇ ꯆꯪꯂꯛꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯠꯇ꯭ꯔꯒ ꯅꯪꯒꯤꯁꯦ ꯑꯇꯣꯝꯕꯤꯒꯤ ꯍꯧꯅꯕꯤ ꯅꯕꯨꯛ ꯐꯠꯇꯕꯒꯤ ꯏꯃꯥ ꯏꯆꯥꯅ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯩꯗꯅ ꯂꯣꯟꯅ ꯇꯥꯊꯣꯛꯄ ꯆꯪꯂꯛꯏꯔꯥ? ꯅꯠꯆꯗꯦ ꯏꯆꯦ, ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯒꯦꯅ ꯆꯪꯂꯛꯄꯅꯤ꯫ ꯏꯁ ꯆꯤꯟꯊꯤꯕꯤꯌꯥ, ꯀꯌꯥꯗ ꯍꯩꯅ ꯊꯣꯛ ꯑꯣꯟꯊꯣꯛꯂꯒ ꯈꯨꯝꯂꯤꯕꯅ ꯌꯦꯡꯉꯨꯅꯦ꯫ ꯏꯃꯥ ꯏꯆꯥꯅ ꯀꯔꯤ ꯑꯔꯣꯟꯕ ꯋꯥꯔꯤ ꯁꯥꯟꯅꯩ ꯇꯥꯊꯣꯛꯄ ꯆꯪꯈꯩ ꯆꯪꯂꯛꯂꯒ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯀꯥꯏꯗꯅ꯫ ꯌꯥꯔꯦ ꯁꯤꯃ ꯇꯣꯛꯑꯣ, ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯁꯦ ꯆꯥꯛ ꯆꯥꯎꯔꯁꯤ, ꯑꯩ ꯆꯥꯛ ꯂꯥꯝꯃꯤ꯫ ꯏꯃꯥꯇꯣꯟ ꯑꯩꯈꯣꯏꯒꯤꯕꯨ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯂꯒꯦ? ꯍꯪꯒꯥꯝ ꯑꯣꯏꯅ ꯇꯧꯔꯤ ꯏꯕꯦꯝꯃ꯫ ꯑꯁ ꯍꯪꯒꯥꯝ ꯑꯕ ꯂꯣꯏꯔꯦ, ꯕꯤꯠꯀ ꯇꯦꯛꯑꯦ ꯑꯩ꯫ ꯍꯪꯒꯥꯝ ꯊꯣꯡꯕ ꯆꯥꯅꯤꯡꯗꯦ, ꯉꯥꯔ ꯀꯩꯅꯣꯝꯃ ꯊꯣꯡꯉꯨ꯫
ꯑꯩ ꯍꯪꯒꯥꯝꯗꯣ ꯀꯌꯥ ꯀꯩꯗꯧꯗꯦ ꯕꯦꯝꯃ ꯍꯧꯖꯤꯛꯄꯨ ꯀꯔꯝꯅ ꯉꯥꯃꯨꯛ ꯊꯣꯡꯗꯣꯏꯅꯣ ꯏꯁꯥꯅ ꯆꯥꯅꯤꯡꯂꯤꯕ ꯉꯥꯗꯣ ꯏꯃꯥꯇꯣꯟ ꯍꯣꯔꯦꯟ ꯊꯣꯡꯕꯤꯔꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯍꯪꯒꯥꯝꯁꯤꯒ ꯑꯣꯏꯅ ꯆꯥꯔꯔꯣ ꯑꯁ ꯀꯩꯅꯣ ꯃꯤꯅ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯒ ꯆꯥꯎ ꯍꯥꯏꯁꯤꯕꯣ ꯀꯔꯤꯅꯣ ꯑꯩ ꯑꯁ ꯌꯥꯝ ꯆꯥꯅꯤꯡꯂꯒꯅꯦ ꯅꯪ ꯍꯦꯛ ꯆꯥꯎ ꯍꯦ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯩꯒꯤ ꯏꯆꯥꯅ ꯆꯥꯅꯤꯡꯂꯤ ꯍꯥꯏꯔꯕꯗꯤ ꯅꯪ ꯀꯔꯤꯅꯣ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯀꯣꯛ ꯊꯣꯡꯕ ꯌꯥꯗꯕ꯭ꯔꯥ ꯍꯥ ꯅꯆꯥ ꯅꯨꯄꯥ ꯆꯥꯛ ꯌꯥꯝ ꯆꯥꯕ ꯃꯤꯔꯦꯝ ꯑꯃ ꯂꯩꯕꯗꯨ ꯀꯥꯏ ꯆꯠꯈꯤ ꯍꯧꯖꯤꯛꯃꯛ ꯀꯩꯊꯦꯜꯗ ꯉꯥ ꯂꯩꯕ ꯊꯥꯔꯨꯆꯣ ꯑꯗꯨꯒ ꯑꯩꯒꯤ ꯏꯆꯥ ꯁꯅꯥꯅ ꯆꯥꯅꯤꯡꯂꯤꯕ ꯉꯥꯗꯣ ꯊꯣꯡꯉꯨ ꯍꯣꯏ ꯏꯆꯦ ꯑꯁꯤꯗꯃꯛ ꯍꯥꯏꯔꯝꯗꯨꯅ ꯂꯩꯃ ꯃꯆꯥꯅꯨꯄꯥ ꯊꯥꯅꯤꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯁꯣꯝꯗ ꯊꯥꯅꯤꯜ ꯁꯪꯒꯣꯜ ꯑꯗꯨ ꯀꯟꯅ ꯁꯦꯡꯂꯤꯉꯩ ꯃꯃꯥ ꯂꯥꯛꯇꯨꯅ ꯏꯃꯥꯒꯤ ꯊꯥꯅꯤꯜ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯏꯆꯥꯕꯨ ꯀꯩꯊꯦꯜ ꯐꯥꯎꯗ ꯆꯠꯂꯨꯒꯦꯔꯣ ꯀꯩꯗꯧꯕꯅꯣ ꯏꯃꯥ ꯑꯩꯗꯤ ꯁꯪꯒꯣꯜ ꯁꯦꯡꯕꯁꯨ ꯂꯣꯏꯗ꯭ꯔꯤ ꯆꯥꯛꯁꯨ ꯂꯥꯝꯃꯤ ꯍꯣꯔꯦꯟ ꯀꯣꯟꯅ ꯆꯥꯛ ꯏꯁꯤꯡꯒ ꯇꯣꯛꯂꯒ ꯆꯠꯄ ꯌꯥꯔꯣꯏꯗ꯭ꯔꯣ ꯑꯩ ꯌꯥꯝ ꯋꯥꯔꯤ ꯁꯪꯒꯣꯜ ꯁꯦꯡꯂꯨꯕꯒꯤ ꯅꯆꯦꯅ ꯉꯥ ꯆꯥꯅꯤꯡꯉꯤ ꯍꯧꯖꯤꯛ ꯊꯣꯡꯉꯨꯅ ꯍꯥꯏꯔꯤꯕ ꯑꯗꯣ ꯐꯔꯦ ꯏꯆꯥꯅ ꯋꯥꯔꯗꯤ ꯏꯃꯥ ꯑꯣꯏꯅ ꯆꯠꯂꯨꯔꯒꯦ ꯏꯃꯥꯅ ꯆꯠꯇꯣꯏꯔꯗꯤ ꯑꯩꯅ ꯑꯣꯏꯅ ꯑꯗꯨꯝ ꯆꯠꯂꯨꯔꯒꯦ ꯑꯩꯈꯣꯏ ꯏꯆꯦꯁꯤꯁꯨ ꯃꯥꯅ ꯆꯥꯅꯤꯡꯕꯁꯦ ꯈꯨꯗꯛꯇ ꯆꯥꯗ꯭ꯔꯗꯤ ꯌꯥꯗꯕꯗꯧꯅ ꯄꯨꯔꯥ ꯏꯪꯆꯥꯕꯤꯒ ꯆꯞ ꯃꯥꯟꯅꯩ ꯍꯩ ꯇꯨꯃꯤꯟ ꯉꯥꯡꯉꯨꯅꯦ ꯅꯆꯦꯅ ꯇꯥꯔꯕꯗꯤ ꯋꯥ ꯊꯣꯛꯄ ꯇꯥꯔꯤꯅꯦ ꯑꯁꯤꯗꯤꯕ ꯁꯦ ꯁꯦꯜꯁꯤꯗ ꯂꯩꯔꯤꯁꯦ ꯑꯗꯣ ꯏꯃꯥ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯄꯒ ꯆꯥꯛ ꯆꯥꯅꯕ ꯑꯩꯒꯤ ꯆꯥꯛ ꯊꯤꯔꯝ ꯑꯩ ꯆꯥꯛ ꯌꯥꯝ ꯂꯥꯝꯃꯕꯅꯦ ꯍꯣꯏ ꯏꯆꯥꯒꯤ ꯆꯥꯛ ꯊꯤꯔꯝꯂꯒꯦ ꯐꯠ ꯆꯠꯂꯨꯔꯣ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯥꯅꯤꯜ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯂꯒ ꯀꯩꯊꯦꯜꯗ ꯆꯠꯅꯕ ꯍꯥꯏꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯃꯆꯥꯅ ꯆꯠꯈ꯭ꯔꯤꯕꯗꯨ ꯌꯦꯡꯍꯧꯗꯨꯅ ꯂꯩꯃꯅ ꯏꯆꯥꯁꯦ ꯋꯥꯕꯅ ꯂꯣꯏꯔꯝꯂꯅꯤ ꯇꯧꯔꯤꯁꯦ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯊꯕꯛ ꯂꯦꯞꯇ꯭ꯔꯤꯕꯅꯤ ꯍꯧꯖꯤꯛꯅ ꯑꯩꯅ ꯅꯨꯡꯁꯥ ꯃꯔꯛꯁꯤꯗ ꯄꯥꯈꯣꯟ ꯑꯃꯨꯛ ꯊꯥꯕꯤꯔꯦ ꯑꯁꯤ ꯈꯜꯂꯤꯉꯩ ꯇꯨꯡꯂꯣꯝꯗꯒꯤ ꯀꯦꯇꯨꯀꯤꯅ ꯍꯩ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯆꯥꯅꯨꯄꯥꯗꯨ ꯀꯩꯊꯦꯜꯗ ꯉꯥ ꯂꯩꯕ ꯊꯥꯈꯤꯗ꯭ꯔꯤꯕ꯭ꯔꯥ ꯅꯪ ꯊꯥꯖꯈ꯭ꯔꯦ ꯏꯆꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯁ꯭ꯋꯥꯏꯗ ꯂꯦꯞꯇꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯃꯔꯣꯏ ꯃꯄꯥꯡꯗꯣ ꯁꯦꯝꯂꯨꯕ ꯌꯥꯗꯕ꯭ꯔꯥ ꯅꯪ ꯑꯩꯒꯤ ꯏꯆꯥ ꯁꯅꯥꯅ ꯆꯥꯛ ꯂꯥꯝꯃꯤ ꯍꯥꯏꯗꯣ ꯅꯅꯥꯗꯣ ꯇꯥꯗ꯭ꯔꯣ ꯅꯪ ꯍꯣꯏ ꯏꯆꯦ ꯑꯩ ꯁꯦꯝꯖꯔꯨꯔꯒꯦ ꯅꯪ ꯃꯩꯕꯤ ꯑꯃ ꯍꯥꯏꯅꯔꯤꯈꯩ ꯅꯁꯥꯅ ꯈꯪꯅ ꯊꯕꯛ ꯑꯃ ꯇꯧꯅꯤ ꯈꯪꯗꯦ ꯈꯨꯗꯣꯝꯕꯤꯁꯤꯅ ꯆꯥꯛ ꯊꯤꯜꯂꯒ ꯇꯥꯛꯇ꯭ꯔꯗꯤ ꯍꯦꯛ ꯌꯥꯗꯕꯗꯧꯅ ꯊꯕꯛ ꯇꯧꯕꯗ ꯉꯥꯡꯅꯔꯤꯕ ꯑꯁꯤꯒꯨꯝ ꯅꯣꯡꯃꯇ ꯅꯊꯤꯕꯣꯡ ꯆꯥꯕꯗꯗꯤ ꯉꯥꯡꯅꯗꯦꯅꯦꯀꯣ ꯂꯩꯃ ꯀꯦꯇꯨꯀꯤꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯁꯨ ꯈꯨꯝꯕ ꯇꯧꯗ ꯑꯗꯨꯃꯛ ꯏꯃꯨꯡꯗ ꯇꯨꯃꯤꯟ ꯆꯪꯈꯤ ꯇꯁꯦꯡꯅ ꯂꯩꯃ ꯀꯦꯇꯨꯀꯤꯒ ꯃꯥꯟꯅꯕ ꯑꯣꯟꯁꯤꯟꯅꯕ ꯄꯥꯝꯗꯦ ꯃꯔꯝꯗꯤ ꯂꯩꯃ ꯀꯦꯇꯨꯀꯤ ꯑꯁꯤ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯃꯨꯟꯅ ꯈꯪꯏ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯀꯦꯇꯨꯀꯤꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯔꯨꯕꯗ ꯃꯕꯨꯛ ꯐꯠꯇꯕꯤ ꯀꯦꯇꯨꯀꯤꯅ ꯂꯩꯃ ꯃꯃꯥ ꯃꯆꯥꯕꯨ ꯌꯨꯝ ꯑꯁꯤꯗꯒꯤ ꯁꯣꯏꯗꯅ ꯇꯥꯟꯊꯣꯛꯄꯤꯔꯛꯀꯅꯤ ꯍꯥꯏꯅ ꯀꯤꯖꯕꯗꯒꯤꯅꯤ ꯑꯃꯔꯣꯝꯗ ꯀꯦꯇꯨꯀꯤꯗꯤ ꯃꯄꯥꯟ ꯂꯤꯡꯏ ꯃꯕꯨꯡ ꯃꯧꯄꯥ ꯌꯥꯝꯃꯤ ꯑꯗꯨꯕꯨ ꯂꯩꯃ ꯃꯥꯒꯤꯗꯤ ꯍꯟꯅ ꯌꯦꯡꯕꯗ ꯃꯆꯥꯅꯨꯄꯥ ꯊꯥꯅꯤꯜ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯖꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯂꯩꯃ ꯑꯗꯨꯃꯛ ꯀꯦꯇꯨꯀꯤꯒꯤ ꯃꯤꯆꯩ ꯀꯌꯥ ꯇꯥꯔꯕꯁꯨ ꯋꯥ ꯑꯃꯠꯇ ꯉꯥꯡꯕ ꯉꯝꯖꯗꯅ ꯇꯨꯁꯣꯟ ꯃꯥꯁꯣꯟꯅ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ ꯀꯦꯇꯨꯀꯤꯅ ꯁꯤꯟꯗꯨꯅ ꯊꯥꯅꯤꯜꯕꯨ ꯂꯨꯍꯣꯡꯅꯕ ꯃꯇꯝ ꯂꯦꯞꯂꯝꯃꯤ ꯀꯦꯇꯨꯀꯤ ꯈꯨꯜ ꯂꯩꯀꯥꯏ ꯃꯃꯥꯡꯗꯗꯤ ꯊꯥꯅꯤꯜꯒꯤ ꯌꯥꯏꯐꯅꯕ ꯌꯥꯝꯅ ꯈꯟꯖꯕ ꯁꯥꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤ ꯂꯣꯟꯅꯕꯤꯒꯤ ꯃꯆꯥ ꯑꯣꯏꯔꯁꯨ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯑꯩꯒꯤꯁꯨ ꯏꯆꯥꯅꯤꯗꯣ ꯏꯆꯥꯒꯨꯝꯕꯅꯤ ꯑꯗꯨꯅꯅꯦ ꯑꯩꯗꯤ ꯏꯆꯥ ꯊꯥꯅꯤꯜꯒꯤꯗꯃꯛ ꯋꯥꯗꯕ ꯉꯝꯗꯦꯗꯣ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯗꯤ ꯏꯕꯨꯛ ꯏꯄꯥꯎꯁꯤ ꯐꯕꯅꯤꯅ ꯏꯆꯥ ꯃꯤꯆꯥ ꯌꯣꯡꯂꯩ ꯃꯦꯂꯩ ꯅꯥꯏꯗꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯒ ꯏꯆꯥ ꯊꯥꯅꯤꯜꯒꯤ ꯏꯄꯪ ꯄꯪꯁꯕ ꯃꯇꯧꯁꯤꯒ ꯀꯅꯥꯅ ꯈꯪꯅꯤ ꯑꯐꯥꯎꯕꯤ ꯇꯧꯉꯝꯕꯤ ꯑꯃꯒ ꯈꯣꯡ ꯍꯦꯛ ꯋꯥꯏꯊꯨꯡꯅꯔꯨꯔꯣ ꯏꯆꯥ ꯊꯥꯅꯤꯜꯒꯤ ꯄꯨꯟꯁꯤꯗꯤ ꯃꯥꯡꯒꯗꯧꯔꯤꯕꯅꯤꯗꯣ ꯑꯗꯨꯅꯅꯤ ꯑꯩꯅ ꯏꯆꯥ ꯊꯥꯅꯤꯜꯒꯤꯗꯃꯛꯇ ꯑꯐꯕꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯅꯤꯡꯒꯗꯕꯤ ꯑꯃ ꯊꯤꯔꯤꯕꯁꯦ ꯑꯩꯅ ꯏꯆꯥ ꯊꯥꯅꯤꯜꯒꯤꯅꯤ ꯍꯥꯏꯅ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯃꯔꯝ ꯃꯣꯛꯈ꯭ꯔꯕ ꯊꯧꯒꯜꯂꯣꯟꯅꯒ ꯈꯪꯂꯤꯕ ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯕ ꯖꯥꯠ ꯑꯩꯅꯅꯦ ꯏꯆꯥ ꯊꯥꯅꯤꯜꯒꯤ ꯑꯣꯏꯕꯗ ꯆꯞ ꯆꯥꯔꯦꯅ ꯈꯜꯂꯕꯅꯤ ꯑꯩꯈꯣꯏꯗꯤ ꯅꯍꯥꯟꯈꯩ ꯈꯪꯕꯨ ꯈꯪꯗꯦ ꯏꯆꯦꯗꯤ ꯅꯕꯨꯛ ꯅꯧꯄꯥꯎꯕꯨ ꯑꯣꯟꯊꯣꯛꯅ ꯐꯔꯒ ꯂꯩꯔꯝꯃꯤ ꯍꯥꯏ ꯋꯥꯅꯤ ꯑꯗꯨꯅꯤ ꯍꯥꯏꯁꯤ ꯌꯦꯡꯕꯗꯗꯤ ꯏꯆꯦꯁꯦ ꯐꯠꯇꯕꯤ ꯃꯥꯜꯂꯦ ꯑꯗꯨꯒꯗꯤ ꯌꯥꯝ ꯐꯕꯤ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ ꯑꯩꯗꯤ ꯏꯆꯦꯅ ꯊꯥꯅꯤꯜ ꯃꯃꯥ ꯃꯆꯥꯒꯗꯣ ꯌꯥꯝ ꯊꯤꯅ ꯇꯧꯔꯝꯗꯧꯒ ꯃꯥꯜꯂꯨꯏꯅꯤ ꯀꯗꯥꯏꯗꯒꯤꯅꯣꯗ ꯑꯩꯅꯦ ꯃꯤꯉꯣꯟꯗꯒ ꯊꯤꯅ ꯅꯥꯅꯒ ꯇꯧꯕ ꯍꯩꯕ ꯃꯤꯗꯥꯖꯥꯠ ꯅꯠꯇꯦ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯗꯤ ꯏꯕꯨꯛ ꯏꯄꯥꯎꯁꯤ ꯐꯈ꯭ꯔꯕ ꯑꯩꯈꯣꯏ ꯂꯩꯃꯁꯨ ꯉꯥꯏꯔꯦ ꯑꯩꯒꯤ ꯂꯣꯟꯅꯕꯤ ꯑꯣꯏꯔꯁꯨ ꯑꯩꯅꯅꯦ ꯃꯥꯕꯨ ꯅꯣꯡꯃꯇ ꯂꯣꯟꯅꯕꯤꯅꯤ ꯏꯄꯨꯔꯣꯏꯕ ꯃꯨꯟꯕꯤꯅꯤꯅ ꯊꯃꯣꯏꯁꯤꯗꯒ ꯌꯦꯛꯄꯤꯕ ꯖꯥꯠ ꯅꯠꯇꯦ ꯅꯆꯤꯟ ꯊꯤ ꯍꯥꯏꯅꯤ ꯑꯩꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯅꯥꯎꯃꯛꯅꯤꯅ ꯈꯜꯂꯤꯅꯤ ꯃꯥꯅꯗꯕꯨ ꯑꯇꯣꯝꯕꯤ ꯑꯣꯏꯕꯒꯤ ꯍꯧꯅꯁꯥ ꯃꯕꯨꯛꯆꯦꯜ ꯐꯠꯆꯗꯕꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯏꯕꯨꯛ ꯏꯄꯥꯎꯁꯤ ꯐꯕꯅꯤꯅ ꯐꯅꯗ ꯑꯗꯨꯝ ꯈꯜꯂꯤ
ꯑꯗꯨ ꯅꯣꯏꯅꯦ ꯑꯩꯈꯣꯏ ꯊꯥꯅꯤꯜꯒꯤ ꯂꯨꯍꯣꯡꯕꯒꯗꯣ ꯌꯥꯎꯗ ꯂꯥꯛꯇꯕ ꯌꯥꯔꯣꯏꯀꯣ ꯅꯣꯏ ꯂꯣꯏꯅ ꯂꯥꯛꯀꯗꯕꯅꯤ ꯂꯥꯛꯀꯦ ꯏꯆꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯅꯣꯏꯒ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯑꯩꯁꯦ ꯌꯨꯝꯗ ꯊꯕꯛ ꯂꯩꯍꯧꯋꯦ ꯍꯥꯏꯕꯒ ꯄꯨꯡꯀꯥꯎ ꯍꯦꯛ ꯀꯥꯎꯊꯣꯛꯂꯨꯔꯦ ꯑꯩꯁꯦ ꯍꯧꯖꯤꯛꯀꯥꯟ ꯂꯨꯍꯣꯡꯕꯌꯥꯒꯤ ꯊꯕꯛꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯂꯩꯃꯍꯣꯏꯗꯤꯅꯦ ꯃꯆꯥꯅꯨꯄꯥ ꯂꯨꯍꯣꯡꯗꯧꯔꯦꯅ ꯊꯕꯛ ꯏꯪꯈꯥꯡꯒ ꯃꯅꯥꯝꯇ ꯌꯥꯎꯕꯤꯕ ꯖꯥꯠ ꯅꯠꯇꯦ ꯑꯩꯒ ꯏꯆꯥꯅꯨꯄꯤꯒꯅ ꯂꯣꯏꯅ ꯍꯣꯠꯅꯔꯤꯕꯅꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯗꯤ ꯏꯕꯨꯛ ꯏꯄꯥꯎꯁꯤ ꯐꯕꯅꯤꯅ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯑꯩꯒꯤ ꯃꯤꯒꯤ ꯅꯥꯏꯗꯦꯕ ꯀꯦꯇꯨꯀꯤꯒꯤ ꯋꯥꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯡꯗꯨꯗꯤ ꯇꯥꯅꯤꯡꯗꯕꯅ ꯍꯧ ꯊꯥꯗꯨꯅ ꯆꯦꯟꯅꯤꯡꯕ ꯍꯥꯏꯗꯨ ꯍꯦꯛ ꯌꯧꯏ ꯑꯁ ꯋꯥꯔꯦ ꯅꯥꯈꯣꯡ ꯏ ꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯑꯃꯨꯛ ꯌꯧꯔꯒꯦ ꯃꯌꯥꯝ ꯐꯝꯕꯤꯍꯧꯈꯣꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯀꯦꯇꯨꯀꯤ ꯑꯗꯨ ꯆꯠꯈꯤ ꯀꯦꯇꯨꯀꯤꯅ ꯆꯠꯈ꯭ꯔꯕꯗ ꯃꯧ ꯑꯃꯅ ꯁꯛꯇꯥꯁꯤꯒ ꯌꯥꯝ ꯐꯝꯃꯤꯒꯁꯨ ꯁꯥꯔꯤꯌꯦ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯗꯤ ꯏꯕꯨꯛ ꯏꯄꯥꯎꯁꯤ ꯐꯕꯅꯤꯅ ꯁꯤꯅꯕꯨ ꯅꯨꯡꯆꯦꯠꯃꯨꯛ ꯍꯦꯛ ꯀꯨꯡꯏ ꯃꯥꯒꯤ ꯃꯔꯝ ꯆꯠꯇꯣ ꯑꯩꯈꯣꯏꯅ ꯀꯔꯤꯝꯇ ꯈꯪꯂꯝꯂꯣꯏ ꯁꯤꯅꯤ ꯃꯥꯅ ꯈꯜꯂꯤꯁꯦ ꯁꯛꯇꯥꯁꯤꯒ ꯃꯁꯦ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯤꯅꯣꯏꯁꯦ ꯏꯈꯪꯇ ꯈꯪꯅꯗꯅ ꯂꯩꯔꯕꯁꯤꯗ ꯑꯐꯕꯤꯒꯁꯨ ꯁꯥꯔꯤ ꯑꯗꯨꯅꯦ ꯇꯕꯅ ꯃꯁꯛꯇꯨꯒ ꯇꯧꯉꯝꯕꯤ ꯍꯦꯛ ꯃꯥꯟꯅꯗꯅ ꯑꯩꯗꯤꯅꯦ ꯏꯆꯦ ꯂꯩꯃꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯪꯉꯕ ꯊꯥꯅꯤꯜꯅ ꯃꯔꯣꯜ ꯑꯃ ꯄꯪꯕꯅꯤ ꯏꯆꯦ ꯂꯩꯃꯅ ꯃꯔꯣꯜ ꯑꯃ ꯃꯤꯉꯝꯖꯗꯕꯅꯤ ꯑꯩꯗꯤꯅꯦ ꯃꯣꯏ ꯃꯃꯥ ꯃꯆꯥꯒꯤ ꯈꯟꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯏꯕꯦꯝꯃ ꯃꯁꯤꯒꯤ ꯍꯤꯡꯆꯥꯕꯤꯁꯤꯒ ꯃꯆꯥꯅꯨꯄꯤ ꯂꯥꯏꯍꯣꯔꯤ ꯑꯃ ꯂꯩꯕꯗꯨꯒꯅ ꯏꯆꯦ ꯂꯩꯃꯒꯤ ꯃꯃꯥ ꯃꯆꯥꯗꯣ ꯄꯨꯔꯥ ꯃꯤꯅꯥꯏ ꯑꯃꯒꯨꯝꯅꯅꯤ ꯁꯤꯖꯤꯟꯅꯔꯤꯕꯁꯤ ꯃꯁꯤꯒꯤ ꯀꯦꯇꯨꯀꯤ ꯍꯥꯏꯕꯤꯁꯦ ꯉꯛꯇꯤ ꯌꯥꯝ ꯉꯛꯏꯀꯣ ꯂꯥꯏꯗꯦ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯇꯧꯕ ꯉꯝꯃꯤ ꯌꯦꯡꯉꯨꯅꯦ ꯃꯥꯅ ꯉꯝꯂꯤꯕꯨ ꯃꯆꯥ ꯃꯋꯥ ꯂꯩꯅ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥꯅꯨꯄꯤꯗꯣ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯃꯌꯨꯝ ꯊꯣꯛ ꯄꯥꯟꯊꯣꯛꯎꯔꯦ ꯑꯗꯨꯒ ꯏꯇꯩ ꯑꯆꯧꯅ ꯏꯆꯦ ꯂꯩꯃꯁꯤ ꯂꯧꯗꯨꯅ ꯂꯩꯔꯦ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯏꯇꯩ ꯑꯆꯧꯁꯨ ꯉꯟꯇꯥꯅ ꯍꯦꯛ ꯁꯤꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯦꯇꯨꯀꯤ ꯍꯥꯏꯕꯤꯁꯤꯅ ꯏꯇꯩ ꯑꯆꯧꯒꯤ ꯂꯟꯊꯨꯝꯗꯣ ꯑꯃꯨꯛ ꯃꯤꯇꯥꯔꯛꯇꯅ ꯑꯃꯨꯛ ꯍꯜꯂꯛꯂꯒ ꯃꯥꯅ ꯃꯄꯨ ꯁꯥꯗꯅ ꯉꯝꯅ ꯄꯥꯟꯗꯨꯅ ꯂꯩꯁꯤꯜꯂꯤ ꯑꯗꯨꯒ ꯏꯆꯦ ꯂꯩꯃꯕꯨꯅ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯇꯥꯍꯟꯕꯤꯔꯤ ꯑꯩꯅ ꯉꯛꯂꯤꯗꯤ ꯃꯆꯥꯅꯨꯄꯤ ꯁꯅꯥꯅꯨ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯁꯥꯕꯤ ꯃꯥꯟꯕꯤ ꯑꯃ ꯂꯩꯕꯗꯨꯅꯤ ꯃꯃꯥ ꯑꯁꯤꯅ ꯃꯥꯕꯨ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯕꯗ ꯃꯥꯕꯨ ꯏꯆꯦ ꯂꯩꯃꯅ ꯃꯆꯥꯒꯨꯝ ꯇꯧꯕꯤꯔꯒ ꯃꯥꯅꯗꯤ ꯃꯃꯥꯇꯣꯟ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯦꯅꯦ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ ꯃꯃꯥꯒꯤ ꯃꯆꯥꯅꯤꯗꯅ ꯀꯦꯇꯨꯀꯤꯒꯤ ꯃꯆꯥꯅꯕꯨ ꯀꯌꯥꯝ ꯐꯗꯧꯔꯤꯒꯦ ꯃꯃꯥꯇꯣꯟꯁꯤꯅ ꯃꯥꯕꯨ ꯃꯆꯥꯗꯧꯅ ꯅꯥꯎꯀꯣꯟꯕꯤꯔꯛꯂꯤꯕꯗꯣ ꯀꯥꯎꯊꯣꯛꯇꯨꯅ ꯃꯋꯥꯁꯦ ꯅꯥꯏꯔꯨꯕꯤꯁꯤꯒ ꯄꯥꯔꯒ ꯃꯃꯥꯇꯣꯟꯗꯣ ꯑꯣꯠꯄ ꯌꯥꯎꯔꯤꯕꯅꯤꯗꯅ ꯃꯥꯁꯨ ꯊꯥꯅꯤꯜꯒꯤ ꯃꯧ ꯑꯃ ꯂꯥꯛꯇꯧꯔꯤꯕꯗꯨꯅ ꯀꯝꯗꯧꯕ ꯃꯤꯗꯥ ꯑꯣꯏꯕꯖꯥꯠꯅꯣ ꯏꯆꯦ ꯀꯦꯇꯨꯀꯤꯅ ꯊꯤꯕ ꯅꯨꯄꯤꯕꯨ ꯃꯥꯅ ꯉꯝꯒꯗꯕꯤ ꯃꯥꯅ ꯍꯥꯏꯒ ꯌꯥꯒꯗꯕꯤ ꯑꯄꯪꯕꯤ ꯑꯣꯏꯔꯝꯒꯅꯤ ꯆꯤꯡꯈ꯭ꯔꯕ ꯅꯨꯄꯤꯅꯤ ꯃꯥꯅ ꯀꯩꯁꯨꯝꯇ ꯊꯥꯅꯤꯜꯒꯤ ꯐꯅꯕ ꯁꯤꯟꯒꯗꯕ ꯅꯠꯇꯦ ꯑꯁꯤ ꯍꯥꯏꯅ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯀꯦꯇꯨꯀꯤꯒꯤ ꯃꯔꯝꯗ ꯃꯤꯋꯥ ꯉꯥꯡꯅꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯃꯥꯒꯤ ꯈꯣꯡꯆꯠꯅ ꯑꯁꯨꯝ ꯆꯠꯈꯤꯕꯅ ꯊꯥꯅꯤꯜ ꯃꯃꯥ ꯍꯜꯅ ꯁꯤꯟꯕꯤꯕ ꯂꯥꯏꯔꯕꯤ ꯄꯤꯗꯠ ꯄꯥꯗꯠꯄꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯊꯕꯥꯒ ꯂꯨꯍꯣꯡꯂꯝꯃꯤ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯊꯕꯥ ꯆꯥꯛꯈꯨꯝꯗ ꯆꯥꯏꯔꯤ ꯈꯣꯠꯂꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯤ ꯂꯩꯃ ꯆꯪꯂꯛꯇꯨꯅ ꯍꯩꯃꯥ ꯏꯃꯧ ꯏꯕꯦꯝꯃ ꯊꯝꯃꯣ ꯏꯃꯥ ꯇꯧꯔꯒꯦ ꯌꯥꯅꯤ ꯏꯃꯥ ꯑꯩ ꯁꯨꯝ ꯇꯧꯒꯦ ꯏꯃꯥ ꯇꯧꯒꯦ ꯆꯥꯏꯔꯤꯕ ꯃꯌꯥꯝꯁꯦ ꯏꯃꯧꯅ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯕꯗꯤ ꯏꯃꯧ ꯋꯥꯔꯅꯤ ꯇꯥꯟꯖꯥꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗ ꯀꯦꯇꯨꯀꯤ ꯐꯠ ꯆꯪꯂꯛꯇꯨꯅ ꯍꯩ ꯀꯩꯗꯧ ꯋꯥꯗꯣꯏꯅꯣ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯅꯃꯧ ꯅꯨꯡꯁꯤꯔꯤꯕꯁꯤ ꯉꯁꯤꯗ ꯂꯥꯛꯄꯤ ꯃꯧꯁꯦ ꯅꯥꯎ ꯆꯥꯎꯅꯕ ꯁꯤꯟꯒꯅꯨ ꯃꯥꯏꯅꯅꯦ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯁꯅꯤ ꯃꯧ ꯍꯥꯏꯁꯤꯗꯤ ꯁꯤꯒꯨꯝꯕꯁꯤ ꯇꯧꯒꯗꯕ ꯁꯤꯗꯕꯨ ꯇꯧꯒꯦꯗꯅ ꯂꯨꯍꯣꯡꯂꯛꯂꯤꯕꯅꯤ ꯀꯦꯇꯨꯀꯤꯒꯤ ꯋꯥꯇꯥꯗꯨꯗ ꯊꯕꯥ ꯃꯄꯨꯛꯅꯤꯡꯗ ꯀꯌꯧ ꯉꯥꯡꯁꯉꯥꯡꯅꯤꯡꯉꯦ ꯃꯣꯏ ꯃꯃꯥꯍꯜꯁꯤꯗꯤ ꯅꯍꯥꯟꯈꯩ ꯑꯩꯈꯣꯏꯗ ꯂꯥꯛꯄ ꯀꯥꯟꯗꯗꯤ ꯋꯥꯉꯥꯡ ꯁꯉꯥꯡꯒꯁꯦ ꯌꯥꯝ ꯐꯖꯕꯅꯤ ꯑꯗꯨꯒ ꯉꯁꯤꯗꯤ ꯃꯇꯥ ꯑꯃ ꯇꯧꯔꯝꯃꯤ ꯅꯠꯇꯦ ꯃꯁꯤꯕꯨ ꯃꯀꯣꯛ ꯈꯔ ꯆꯥꯛ ꯆꯥꯠꯂꯣ ꯅꯠꯇ꯭ꯔꯒ ꯊꯥꯁꯤꯗꯅꯧꯒ ꯍꯧꯖꯠꯂꯣ ꯃꯁꯤꯕꯨ ꯍꯩ ꯅꯪꯃꯁꯨ ꯆꯥꯏꯔꯤ ꯈꯣꯠꯂꯤꯕꯁꯦ ꯁꯠ ꯂꯣꯏꯁꯤꯜꯂꯨ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯅ ꯂꯩꯔꯕꯗꯤ ꯌꯨꯝꯁꯤꯗ ꯑꯩꯅ ꯉꯥꯡꯕ ꯋꯥꯈꯛ ꯇꯥꯒꯗꯕ ꯈꯪꯂꯕ꯭ꯔꯥ ꯍꯣꯏ ꯈꯪꯖꯔꯤ ꯃꯍꯜ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯕꯥ ꯑꯌꯨꯛ ꯉꯟꯅ ꯌꯥꯍꯧꯗꯨꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯁꯤꯡ ꯑꯗꯨ ꯇꯧꯔꯝꯃꯤ ꯂꯣꯏꯔꯗꯨꯅ ꯊꯕꯥ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯕ ꯍꯧꯏ ꯃꯣꯏ ꯇꯥꯗꯗꯨꯕꯨ ꯊꯕꯛ ꯁꯨꯕ ꯆꯠꯀꯗꯧꯔꯤꯕ ꯑꯣꯏꯔꯤꯅꯤ ꯆꯥꯛ ꯂꯣꯏꯔꯦꯅ ꯑꯃꯨꯛꯇ ꯍꯥꯏꯔꯨꯈꯤꯒꯦ ꯑꯁꯤ ꯈꯟꯅ ꯊꯕꯥ ꯃꯈꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯇꯨꯅ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯆꯥꯛ ꯂꯣꯏꯖꯔꯤ ꯑꯣ ꯂꯥꯒꯦ ꯆꯥꯛꯇꯨ ꯊꯤꯔꯝ ꯊꯕꯥ ꯆꯥꯛꯈꯨꯝꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯛ ꯑꯗꯨ ꯅꯤꯡꯊꯤꯅ ꯊꯤꯕꯤꯗꯨꯅ ꯊꯥꯡꯗꯣꯛꯂꯒ ꯊꯝꯃꯤ ꯊꯥꯅꯤꯜꯁꯨ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯑꯗꯨ ꯆꯥꯕ ꯍꯧꯏ ꯏꯟꯁꯥꯡꯗꯨꯕꯨ ꯀꯝꯗꯧꯕꯤꯒꯦ ꯌꯥꯝ ꯍꯥꯎꯏ ꯅꯪꯗꯤ ꯏꯟꯁꯥꯡ ꯊꯣꯡꯕ ꯊꯥꯛꯄ ꯌꯥꯝ ꯍꯩꯕ ꯃꯥꯜꯂꯤ
ꯑꯁꯦꯡꯕꯒꯤ ꯍꯥꯎꯕ꯭ꯔꯅꯦ? ꯍꯥꯎꯏ꯫ ꯑꯗꯣ ꯆꯥꯛꯇꯣ ꯇꯞꯅ ꯆꯥꯕꯤꯌꯨ, ꯐꯨꯟꯕ ꯇꯥꯔꯦ꯫ ꯊꯕꯛ ꯊꯦꯡꯉꯤ ꯑꯗꯨꯅꯅꯤ꯫ ꯊꯕꯛ ꯊꯦꯡꯅ ꯆꯠꯂꯗꯤ ꯏꯃꯥꯍꯜꯅ ꯑꯃꯨꯛ ꯆꯩꯅꯤ꯫ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯊꯥꯅꯤꯜ ꯆꯥꯛ ꯑꯗꯨ ꯀꯤꯠ ꯀꯤꯠ ꯅꯝꯗꯨꯅ ꯆꯥꯔꯒ ꯊꯕꯛ ꯁꯨꯕ ꯇꯍꯥ ꯇꯍꯥ ꯆꯠꯈꯤꯔꯝꯃꯤ꯫ ꯊꯕꯥ ꯃꯄꯨꯔꯣꯏꯕꯅ ꯆꯥꯔꯝꯕꯒꯤ ꯂꯨꯈꯥꯛ ꯆꯒꯨꯝ ꯑꯗꯨ ꯂꯣꯏꯁꯤꯟꯅ ꯆꯥꯛꯁꯤ ꯐꯥꯎꯕ ꯃꯦꯟꯃꯥꯟ ꯇꯥꯅ ꯆꯥꯕ ꯐꯪꯈꯤꯗ꯭ꯔꯤ ꯇꯧꯔꯤꯁꯤ꯫ ꯍꯣꯕꯦ ꯍꯣꯕꯦ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯀꯦꯇꯨꯀꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯍꯩꯃꯧ ꯀꯌꯥꯒꯤ ꯏꯃꯥꯍꯜ, ꯅꯅꯝꯃꯗꯣ ꯇꯨꯝꯕ ꯍꯧꯒꯠꯍꯧꯔꯕꯅꯤ꯫ ꯅꯅꯝꯃꯒꯤ ꯆꯥꯅꯕ ꯀꯔꯤ ꯀꯔꯤꯅꯣꯗꯣ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯟꯕꯤꯔꯨꯁꯣ꯫ ꯍꯩꯃ ꯃꯍꯜ, ꯑꯩꯗꯤ ꯏꯅꯝꯃꯒꯤ ꯆꯥꯅꯕ ꯀꯩꯁꯨ ꯊꯧꯔꯥꯡ ꯇꯧꯗꯦ꯫ ꯌꯥꯅꯤ, ꯑꯩ ꯍꯧꯖꯤꯛꯃꯛ ꯇꯧꯖꯔꯒꯦ꯫ ꯀꯔꯤ ꯍꯥꯏꯕ? ꯅꯣꯏ ꯅꯅꯦꯝꯕꯣꯛꯅ ꯀꯔꯤꯝꯇ ꯍꯥꯏꯗꯕ꯭ꯔꯣ ꯅꯪꯉꯣꯟꯗ? ꯃꯥꯅꯗꯤ ꯑꯩꯉꯣꯟꯗ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯏꯃꯥꯍꯜ꯫ ꯍꯩ ꯂꯩꯃꯥ, ꯂꯩꯃꯥ, ꯏꯃꯤꯅꯥꯏ ꯅꯨꯕꯤ, ꯅꯪꯕꯨ ꯁꯤꯔꯕ꯭ꯔꯅꯦ? ꯇꯥꯔꯦ ꯏꯆꯦ, ꯀꯔꯤ ꯍꯥꯏꯒꯦ? ꯅꯃꯧ ꯅꯨꯄꯤꯁꯤꯗ ꯑꯩꯒꯤ ꯏꯆꯥ ꯁꯅꯥꯅ ꯌꯥꯍꯧꯔꯛꯂꯒ ꯆꯥꯅ ꯊꯛꯅꯕ ꯂꯥꯡꯉꯣ ꯍꯥꯏꯗꯅ ꯍꯥꯏꯗꯕ꯭ꯔꯥ ꯅꯪ? ꯏꯆꯦ, ꯑꯩꯗꯤ ꯋꯥꯈꯜ ꯑꯣꯏꯗꯗꯅ ꯏꯃꯧꯗ ꯏꯆꯥ ꯁꯅꯥꯅ ꯌꯥꯍꯧꯔꯛꯂꯒ ꯆꯥꯅꯕ ꯀꯔꯤ ꯀꯔꯤꯅꯣ ꯂꯥꯡꯉꯣ ꯍꯥꯏꯅ ꯍꯥꯏꯖꯍꯧꯗ꯭ꯔꯦ꯫ ꯑꯣ, ꯅꯣꯏꯒꯤꯁꯤꯗꯤ ꯏꯃꯨꯡꯁꯤꯗ ꯅꯣꯏꯅ ꯇꯧꯅꯤꯡ ꯀꯨꯁꯤ ꯇꯧꯕꯒꯤ ꯃꯑꯣꯡꯅꯤꯅꯦ꯫ ꯑꯩꯒꯤ ꯏꯆꯥꯁꯦ ꯍꯧꯖꯤꯛ ꯌꯥꯍꯧꯔꯛꯂꯒ ꯃꯕꯨꯛꯇ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯇꯥꯗꯅ ꯆꯔꯥꯝ ꯆꯗꯠꯅꯍꯜꯂꯒ ꯂꯩꯍꯟꯒꯦ ꯁꯤꯅꯦꯕ꯫ ꯅꯠꯆꯗꯦ ꯏꯆꯦ, ꯅꯅꯥꯎ ꯇꯁꯦꯡꯅ ꯋꯥꯈꯜ ꯑꯣꯏꯖꯍꯧꯗꯕꯅꯤ꯫ ꯑꯣꯏꯔꯣꯏꯌꯦ ꯅꯪꯗꯤ, ꯑꯣꯏꯔꯣꯏꯌꯦ꯫ ꯅꯊꯤꯕꯣꯡꯗꯣ ꯐꯝꯖꯥ ꯆꯥꯕ ꯈꯛꯇꯅꯤ ꯅꯪꯅ ꯋꯥꯈꯜ ꯑꯣꯏꯔꯤꯁꯦ꯫ ꯑꯇꯩ ꯊꯕꯛꯇꯤ ꯅꯪ ꯋꯥꯈꯜꯁꯨ ꯑꯣꯏꯔꯣꯏꯌꯦꯕ꯫ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯀꯦꯇꯨꯀꯤꯅ ꯃꯅꯦꯝꯗ ꯉꯥꯡꯂꯤꯕ ꯈꯣꯟꯗꯥ ꯑꯗꯨ ꯇꯥꯕꯗ ꯊꯕꯥ ꯄꯤꯡ ꯂꯥꯎꯏ꯫ ꯑꯗꯨꯕꯨ ꯉꯔꯥꯡꯗ ꯂꯥꯛꯄꯤ ꯃꯥꯅ ꯃꯆꯤꯟ ꯍꯦꯛ ꯈꯨꯝꯂꯨꯕꯁꯨ ꯐꯖꯗꯦ ꯈꯟꯅ ꯏꯃꯥꯍꯜ ꯁꯥꯎꯕꯤꯔꯅꯨ, ꯅꯃꯧ ꯏꯅꯝꯃꯅ ꯆꯥꯅꯕꯗꯣ ꯍꯧꯖꯤꯛ ꯁꯠ ꯁꯦꯝꯖꯔꯛꯂꯒꯦ꯫ ꯍꯩ ꯀꯨꯏꯔꯛꯀꯅꯨ, ꯁꯠ ꯐꯠ ꯇꯧꯔꯛꯎ, ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯃꯆꯤꯡ ꯑꯃ ꯇꯧꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅ ꯁꯥꯎꯔꯛꯇ꯭ꯔꯤꯉꯩ ꯏꯆꯥꯒꯤ ꯆꯥꯅꯕ ꯀꯔꯤ ꯀꯔꯤꯅꯣ ꯊꯧꯔꯥꯡ ꯇꯧꯔꯒ ꯃꯥꯒꯤ ꯀꯥꯗ ꯊꯤꯟꯖꯤꯟꯕꯤꯔꯨꯁꯣ꯫ ꯍꯣꯏ ꯏꯃꯥꯍꯜ꯫ ꯀꯦꯇꯨꯀꯤ ꯃꯃꯤꯠ ꯑꯗꯨ ꯐꯩꯔꯞ ꯂꯩꯃ ꯑꯃꯗꯤ ꯊꯕꯥꯗ ꯌꯦꯡꯂꯝꯗꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯑꯁꯨꯝꯅ ꯊꯕꯥꯅ ꯌꯨꯝ ꯑꯁꯤꯗ ꯃꯧ ꯑꯣꯏꯗꯨꯅ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯀꯦꯇꯨꯀꯤ ꯃꯃꯥ ꯃꯆꯥꯅ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯅꯦꯝꯒꯤ ꯃꯐꯝꯗ ꯎꯠꯂꯤꯕ ꯃꯑꯣꯡ, ꯉꯥꯡꯂꯤꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯀꯌꯥ ꯑꯁꯤ ꯇꯥꯔꯨ ꯎꯔꯨꯕꯗꯒꯤ ꯊꯕꯥꯁꯨ ꯈꯪꯂꯦ ꯍꯧꯖꯤꯛꯇꯤ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯅꯦꯝꯅ ꯌꯨꯝ ꯑꯁꯤꯗ ꯀꯌꯥꯗ ꯇꯣꯟꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯗꯣ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯀꯦꯇꯨꯀꯤꯅ ꯊꯥꯅꯤꯜꯕꯨ ꯉꯥꯡꯂꯤ꯫ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯄꯨꯛꯆꯦꯜ ꯆꯥꯎꯔꯤꯕꯁꯦ, ꯅꯪ ꯃꯉꯥꯏꯔꯦꯕ꯫ ꯅꯪꯒꯤ ꯀꯨꯁꯤ ꯇꯧꯔꯣꯅꯦ, ꯅꯪꯅ ꯂꯣꯏ ꯁꯤꯜꯂꯣ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯁꯦꯟꯗꯣꯏ ꯁꯤꯀꯤ ꯑꯃꯐꯥꯎ ꯋꯥꯗꯅ ꯈꯣꯝꯒꯠꯂꯛꯎꯀꯣ ꯑꯅ ꯍꯥꯏꯅ ꯑꯩꯅ ꯉꯥꯡꯕ ꯋꯥ ꯇꯥꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ? ꯏꯗꯣꯝꯆꯥ ꯃꯦꯝꯇꯣꯟꯅ ꯈꯨꯔꯥꯗꯣ ꯃꯁꯥ ꯀꯟꯅ ꯉꯝꯗꯗꯨꯅ ꯂꯩꯔꯦ, ꯁꯦꯟꯗꯣꯏꯗꯣ ꯃꯇꯝ ꯈꯔꯇꯪ ꯉꯥꯏꯕꯤꯌꯨꯅ ꯍꯥꯏꯕꯗꯨꯗ꯫ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯃꯤꯒꯤ ꯑꯋꯥꯕ ꯎꯕꯤꯔꯤꯕꯁꯦ꯫ ꯀꯔꯤꯒꯨꯝꯕ ꯁꯦꯟꯗꯣꯏꯗꯣ ꯄꯤꯔꯛꯇ꯭ꯔꯕꯗꯤ ꯃꯥꯡꯖꯗꯣꯏꯁꯤ ꯀꯅꯥꯗꯅꯣ? ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯣ? ꯅꯊꯤꯕꯣꯡꯗꯤ ꯑꯩꯅ ꯂꯦꯝꯊꯥꯛ ꯊꯥꯛꯇꯅ ꯂꯩꯔꯕꯅꯤꯅ ꯁꯦꯜꯒꯤ ꯑꯋꯥꯕ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯦꯅꯦ ꯃꯁꯤꯗꯩꯁꯤꯗ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯁꯥꯔꯗꯅ ꯃꯤꯅ ꯃꯇꯝ ꯈꯤꯇꯪ ꯉꯥꯏꯕꯤꯌꯨ ꯍꯥꯏꯕꯒꯤ ꯁꯦꯟꯗꯣꯏ ꯂꯧꯔꯛꯇ꯭ꯔꯦ ꯀꯥꯏꯗꯅ? ꯅꯪ ꯑꯃ ꯏꯕꯨꯡꯉꯣ, ꯆꯥꯛ ꯌꯥꯝꯆꯥ ꯑꯄꯪ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ ꯃꯤꯅ ꯁꯦꯟꯗꯣꯏ ꯀꯣꯟꯅ ꯄꯤꯒꯦ ꯍꯥꯏꯔꯒ ꯍꯔꯥꯎ ꯍꯔꯥꯎ ꯍꯜꯂꯛꯂꯤꯕ ꯅꯪꯕꯨ ꯀꯔꯝꯕ ꯃꯤꯅꯣ? ꯑꯗꯨꯛ ꯄꯪꯕ ꯅꯪꯗꯤꯅꯦ ꯅꯊꯤꯕꯣꯡꯒ ꯑꯝꯇ ꯆꯥꯔꯨꯅꯨ꯫ ꯍꯩ ꯍꯧꯖꯤꯛꯃꯛ ꯆꯠꯂꯨ, ꯑꯗꯨꯒ ꯁꯦꯟꯗꯣꯏꯗꯣ ꯄꯤꯗꯕ ꯌꯥꯔꯣꯏꯅ ꯌꯥꯝ ꯊꯨꯅ ꯂꯧꯔꯨꯁꯣ꯫ ꯍꯣꯏ ꯃꯍꯜ꯫ ꯑꯁꯤ ꯍꯥꯏꯅ ꯊꯥꯅꯤꯜ ꯆꯠꯀꯦ ꯇꯧꯏ ꯀꯦꯇꯨꯀꯤꯅ꯫ ꯍꯩ ꯉꯥꯏꯈꯣ, ꯃꯤ ꯑꯇꯩꯗꯒꯤ ꯈꯣꯝꯒꯠꯂꯛꯄ ꯁꯦꯟꯗꯣꯏꯁꯤꯡꯗꯨ ꯍꯥꯟꯅ ꯄꯤꯔꯝꯈꯣ ꯑꯩꯉꯣꯟꯗ꯫ ꯁꯤꯗ ꯂꯩꯖꯔꯦ꯫ ꯀꯦꯇꯨꯀꯤ ꯁꯦꯜ ꯑꯗꯨ ꯊꯥꯅꯤꯜꯗꯒꯤ ꯂꯧꯁꯤꯜꯂꯤ ꯑꯗꯨꯒ ꯍꯩ ꯌꯥꯔꯦ ꯊꯣꯛꯈ꯭ꯔꯣ ꯆꯠꯂꯣ, ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯦꯞꯇꯅ ꯂꯩꯔꯅꯨ, ꯌꯦꯡꯅꯤꯡꯗꯦ ꯅꯁꯛꯇꯣ꯫ ꯀꯦꯇꯨꯀꯤꯅ ꯃꯄꯨꯔꯣꯏꯕꯗ ꯉꯥꯡꯂꯤꯕꯗꯨ ꯊꯪꯅꯕ ꯀꯥꯗ ꯏꯃꯨꯡ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯤꯕꯤ ꯊꯕꯥꯅ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯥꯅ ꯂꯥꯏꯒꯨꯝꯅ ꯈꯟꯖꯔꯤꯕ ꯃꯄꯨꯔꯣꯏꯕ ꯑꯁꯤꯗ ꯑꯁꯨꯛ ꯊꯤꯅ ꯉꯥꯡꯂꯛꯄ ꯑꯁꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯕꯥ ꯏꯃꯨꯡꯒꯤ ꯋꯥꯏꯔꯝ ꯇꯥꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯃꯅꯤꯡꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯦꯝꯅ ꯐꯤ ꯁꯨꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯍꯩꯃ ꯏꯃꯥ, ꯀꯩꯒꯤꯅꯣ ꯐꯤ ꯁꯨꯔꯤꯕꯗꯨꯕꯣ? ꯅꯃꯧꯗ ꯁꯨꯅ ꯍꯥꯏꯔꯁꯨ ꯌꯥꯕꯁꯤꯗ꯫ ꯏꯃꯥ ꯋꯥꯗꯕꯅꯤ, ꯅꯃꯧ ꯁꯨꯒꯦ, ꯊꯝꯃꯣ꯫ ꯏꯃꯥ ꯁꯨꯝ ꯁꯨꯔꯒꯦ, ꯏꯃꯧꯁꯨ ꯉꯁꯥꯏꯗꯒꯤ ꯊꯕꯛ ꯃꯌꯥꯝ ꯍꯣꯠꯅꯕꯗ ꯋꯥꯔꯝꯂꯅꯤ꯫ ꯋꯥꯗꯦꯗ, ꯁꯤ ꯅꯃꯧ ꯇꯧꯒꯦꯁꯦ꯫ ꯍꯩ ꯂꯩ ꯂꯩꯅ ꯀꯩꯒꯤ ꯏꯃꯥꯅ ꯐꯤ ꯁꯨꯗꯣꯏꯅꯣ? ꯅꯃꯧ ꯁꯨꯒꯦ ꯍꯧꯒꯠꯄꯤꯔꯣ꯫ ꯑꯁꯤ ꯍꯥꯏꯅ ꯊꯕꯥ ꯃꯅꯦꯝꯅ ꯁꯨꯔꯤꯕ ꯐꯤ ꯑꯗꯨ ꯃꯥꯅ ꯑꯣꯏꯅ ꯁꯨꯔꯝꯃꯤ꯫ ꯏꯃꯥ ꯇꯧꯒꯦꯅꯤ ꯅꯪꯕꯣ? ꯌꯥꯗꯦ, ꯍꯧꯖꯤꯛꯇꯤ ꯅꯃꯧ ꯑꯩ ꯂꯩꯔꯕꯅꯤꯅ ꯏꯃꯥ ꯊꯕꯛ ꯃꯅꯥ ꯑꯝꯇ ꯇꯧꯕ ꯌꯥꯔꯣꯏ, ꯅꯃꯧꯅ ꯂꯣꯏ ꯇꯧꯔꯗꯧꯅꯤ꯫ ꯃꯃꯧꯒꯤ ꯋꯥ ꯑꯗꯨꯗ ꯂꯩꯃ ꯃꯣꯃꯣꯟ ꯅꯣꯛꯅ ꯃꯃꯧꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ꯫ ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯧꯅ ꯐꯤꯁꯤ ꯁꯨꯕꯤꯔꯒꯦ ꯍꯥꯏꯔꯕꯅꯤꯅ ꯏꯃꯥꯅ ꯐꯤ ꯊꯥꯗꯣꯛꯅꯅꯕ ꯏꯁꯤꯡ ꯑꯣꯏꯅ ꯍꯣꯟꯕꯤꯔꯛꯂꯒꯦ꯫
ꯌꯥꯔꯅꯤꯃ ꯑꯩ ꯑꯗꯨꯝ ꯍꯣꯟꯖꯒꯦꯕ ꯏꯃꯥ ꯍꯣꯟꯕꯤꯔꯝꯃꯒꯦ ꯀꯌꯥꯝꯕꯨ ꯌꯥꯝꯅꯤꯒꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩ ꯃꯄꯨꯟ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯏꯪꯈꯣꯜ ꯃꯇꯣꯜꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯂꯩ ꯃꯊꯣꯡꯒ꯭ꯔꯥ ꯑꯗꯨꯗ ꯀꯨꯝꯊꯗꯨꯅ ꯏꯁꯤꯡ ꯁꯣꯛꯀꯠꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯃꯃꯧꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯄꯗ ꯊꯕꯛ ꯑꯃ ꯆꯠꯀꯗꯕꯒꯤ ꯀꯦꯅ ꯃꯁꯥ ꯅꯥꯟꯅ ꯊꯣꯛꯂꯛꯂꯤꯕꯤ ꯁꯅꯥꯅꯨꯒ ꯍꯦꯛ ꯊꯦꯡꯖꯤꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯊꯦꯡꯖꯤꯟꯅꯕꯁꯤꯗ ꯁꯣꯏꯕꯗꯒꯤ ꯂꯩꯃꯅ ꯄꯥꯏꯔꯤꯕ ꯄꯨꯟ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯑꯗꯨ ꯁꯅꯥꯅꯨꯗ ꯂꯣꯏꯅ ꯍꯩꯖꯤꯜꯂꯝꯃꯤ ꯃꯇꯧꯗꯨꯗ ꯁꯅꯥꯅꯨ ꯁꯥꯎꯅ ꯃꯃꯥꯇꯣꯟ ꯂꯩꯃꯕꯨ ꯃꯥꯒꯤ ꯃꯈꯥ ꯊꯥꯕ ꯑꯉꯥꯡꯒꯨꯝꯅ ꯍꯦ ꯅꯃꯤꯠꯇꯨ ꯀꯗꯥꯏꯗ ꯌꯦꯡꯂꯒ ꯆꯠꯀꯦ ꯅꯃꯤꯠꯇꯨꯕꯨ ꯂꯧꯇꯥꯡ ꯇꯥꯡꯂꯕ꯭ꯔꯣ ꯅꯃꯤꯠꯇꯨ ꯎꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕ ꯐꯤꯔꯣꯜꯒꯁꯤ ꯏꯁꯤꯡꯅ ꯄꯨꯡꯂꯨꯞ ꯂꯨꯞꯄꯤ ꯆꯠꯇꯧꯔꯤꯕ ꯊꯕꯛꯁꯤꯒ ꯑꯩ ꯈꯣꯏꯗꯧꯁꯤ ꯁꯥꯎꯅꯤꯡꯉꯛꯇꯧꯔꯦꯗ ꯕꯦꯝꯃ ꯏꯃꯥꯇꯣꯟ ꯎꯍꯧꯗ꯭ꯔꯦ ꯁꯥꯎꯔꯗ ꯀꯔꯤꯒꯤ ꯎꯍꯧꯗꯕ ꯅꯪꯅ ꯁꯥꯎꯔꯅꯨ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯔꯕ꯭ꯔꯣ ꯑꯩꯅ ꯆꯠꯇꯧꯔꯤꯕ ꯊꯕꯛꯁꯤ ꯐꯥꯒꯤꯒꯤ ꯊꯕꯛꯂꯥ ꯍꯩ 이마기 있잖아. 까이더러기 있어보. 이마 뚝 우리다나. 아이나 타박 암다 삿게나 톡락바시다. 마시기 누피시나 이싱 하이질락다나 피롤 뿜바세 쪼리바세. 호이네. 이사기 피판역시디 이싱나 뽕럽 루페다나. 하이 까리기노 낭나 아이기 이사사나다 이싱 하이질리바디야. 앙앙시나 타박 아마 각 자사겐 떠바시다. 낭나 쏙얌나 아얏 아pan 피리시 까리기노 하. 이시야 나나우 소히바니. 와로비간 사나누나 까이 소이바 낭기도 타오이 타오리바 나트로 낭나 타오이나 타오게마 야우나 타오라가 소이히바니 까이나가 하이도 까이히노 솜다나 이타싱두나 아이부 락바 nga이둔 레이라마니 아두가 아이나 호지부 까마이나 아싸 아이네 아이 ям 사우닝이다 아이 파란마니 호직디 누가이람라니에바 하 낭나 이사세 마코이도 kitlalabani나 낭 뺄라마니에바 ꯑꯩꯒꯤ ꯏꯆꯥꯁꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯀꯩꯅꯣꯝꯃ ꯆꯠꯆꯒꯦ ꯇꯧꯖꯕꯁꯦ ꯅꯪꯅ ꯅꯝꯗꯅ ꯆꯠꯍꯜꯂꯣꯏꯗꯣꯏꯒꯤ ꯁꯤꯜꯂꯤꯕꯅꯤꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤꯀꯣ ꯅꯪꯅ ꯁꯤꯜꯂꯤꯕꯗꯣ ꯑꯇꯣꯝꯕꯤ ꯍꯥꯏꯁꯦ ꯍꯦꯛꯇ ꯌꯥꯗꯦꯅꯦꯀꯣ ꯅꯕꯨꯛꯆꯤꯜ ꯐꯠꯇꯕꯗꯣ ꯍꯦꯛꯇ ꯎꯠꯊꯣꯔꯛꯑꯦꯕ ꯅꯪꯅ ꯆꯣꯠꯍꯜꯂꯤꯕ ꯑꯩꯒꯤ ꯐꯤ ꯐꯅꯦꯛꯁꯦ ꯍꯧꯖꯤꯛꯃꯛ ꯌꯥꯝ ꯊꯨꯅ ꯀꯪꯍꯜꯂꯨ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯗꯤ ꯍꯧꯖꯤꯛꯃꯛ ꯌꯥꯝ ꯊꯨꯅ ꯀꯪꯍꯜꯂꯨ ꯍꯥꯏꯁꯤꯅꯤ ꯃꯄꯥꯟꯗ ꯋꯥ ꯀꯟꯅ ꯀꯟꯅ ꯉꯥꯡꯅꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯍꯥꯏꯗꯨꯅ ꯊꯕꯥꯁꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯕꯨ ꯂꯩꯃꯅ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯀꯦꯇꯨꯀꯤ ꯃꯃꯥ ꯃꯆꯥꯅ ꯂꯩꯃꯗ ꯇꯥꯊꯤ ꯇꯥꯊꯤ ꯆꯩꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯊꯕꯥ ꯃꯕꯨꯛꯅꯤꯡꯗ ꯀꯩꯅꯣ ꯃꯁꯤꯒꯤ ꯂꯤꯟ ꯈꯔꯧ ꯃꯃꯥ ꯃꯆꯥꯁꯤꯅ ꯑꯩꯒꯤ ꯅꯦꯝꯁꯤꯗ ꯈꯨ ꯀꯥꯝꯅ ꯇꯧꯔꯤꯕꯁꯤꯕꯣ ꯃꯁꯤꯒꯤ ꯍꯤꯡꯁꯥꯕꯤ ꯃꯃꯥ ꯃꯆꯥꯁꯤꯅ ꯑꯩꯒꯤ ꯅꯦꯝꯁꯤꯗ ꯉꯥꯡꯂꯤꯕ ꯈꯣꯟꯊꯥꯁꯤꯕꯨ ꯀꯔꯤ ꯈꯣꯟꯊꯥꯅꯣ ꯍꯥꯏꯕꯅꯤꯗ ꯌꯨꯝ ꯑꯁꯤꯗ ꯑꯩꯅ ꯍꯦꯛ ꯂꯥꯛꯄ ꯅꯨꯃꯤꯠꯇꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯣꯏ ꯃꯃꯥ ꯃꯆꯥꯁꯤꯅ ꯅꯣꯡꯃꯗ ꯐꯖꯅ ꯏꯔꯦꯟꯖꯅ ꯉꯥꯡꯕ ꯁꯛꯄ ꯇꯥꯈꯤꯗ꯭ꯔꯕꯅꯤ ꯍꯦꯛ ꯇꯧꯕꯒ ꯃꯃꯥ ꯃꯆꯥꯁꯤ ꯃꯥꯟꯅꯔꯒ ꯑꯩꯒꯤ ꯏꯅꯦꯝ ꯑꯃꯗꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯕꯨ ꯉꯥꯡꯅꯤꯡꯕꯗ ꯉꯥꯡꯕ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯕ ꯌꯨꯝ ꯑꯁꯤꯗ ꯃꯣꯏ ꯃꯃꯥ ꯃꯆꯥꯅ ꯇꯧꯅꯤꯡ ꯀꯨꯁꯤ ꯇꯧꯗꯨꯅ ꯃꯄꯨ ꯁꯥꯔꯒ ꯂꯩꯕ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯦꯝ ꯏꯄꯨꯔꯣꯏꯕꯒꯅ ꯇꯨꯁꯣꯟ ꯃꯥꯁꯣꯟꯅ ꯍꯤꯡꯁꯥꯕꯤ ꯃꯃꯥ ꯃꯆꯥꯒꯤ ꯃꯈꯥꯗ ꯂꯩꯕ ꯅꯠꯇꯦ ꯌꯨꯝꯁꯤꯕꯨ ꯃꯣꯏ ꯃꯃꯥ ꯃꯆꯥ ꯈꯛꯀꯤ ꯌꯨꯝꯂꯕ ꯌꯨꯝꯁꯤꯕꯨ ꯃꯁꯤꯒꯤ ꯍꯅꯨꯕꯤ ꯂꯥꯏ ꯍꯤꯡꯁꯥꯕꯤꯁꯤꯒꯤ ꯑꯋꯨꯟ ꯌꯨꯝꯂꯕ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯁꯦ ꯍꯦꯟꯅ ꯌꯥꯝ ꯍꯦꯟꯃꯜꯂꯕꯅꯤ ꯑꯩꯅ ꯁꯨꯝ ꯌꯦꯡꯒꯦꯅ ꯌꯦꯡꯕꯅꯤ ꯑꯩꯅ ꯂꯥꯏꯒꯨꯝꯅ ꯈꯟꯖꯔꯤꯕ ꯑꯩꯒꯤ ꯏꯅꯦꯝ ꯑꯃꯗꯤ ꯏꯄꯨꯔꯣꯏꯕꯗ ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯟꯍꯧꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯈꯪꯅꯤꯗꯅ ꯑꯗꯨꯕꯨꯗꯤ ꯊꯕꯥ ꯑꯩꯒꯤ ꯏꯒꯨꯜ ꯈꯪꯍꯟꯒꯦ ꯅꯣꯏꯅꯗ ꯁꯨꯝ ꯉꯝꯂꯒ ꯂꯩꯕ ꯌꯥꯕ꯭ꯔꯗꯣ ꯑꯁꯤ ꯈꯟꯅ ꯊꯕꯥ ꯃꯕꯨꯛꯅꯤꯡꯗ ꯀꯦꯇꯨꯀꯤ ꯑꯃꯗꯤ ꯁꯅꯥꯅꯨꯒꯤ ꯃꯃꯥ ꯃꯆꯥꯕꯨ ꯁꯤꯟꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯕꯥ ꯃꯪꯒꯣꯜ ꯑꯗꯨ ꯋꯥꯏ ꯇꯩꯔꯤꯉꯩ ꯁꯅꯥꯅꯨ ꯍꯀꯥ ꯋꯥꯋꯥ ꯁꯟꯗꯨꯅ ꯎꯏꯔꯨꯝ ꯎꯏꯔꯨꯝ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯊꯕꯥꯅ ꯋꯥꯏ ꯇꯩꯔꯤꯕꯗꯨ ꯎꯍꯧꯗ꯭ꯔꯗꯨꯅ ꯋꯥꯏ ꯇꯩꯕꯒꯤ ꯑꯁꯣꯠꯄꯗꯨꯗ ꯁꯤꯠꯇꯨꯅ ꯇꯨꯁꯤꯜꯂꯝꯃꯤ ꯑꯁ ꯑꯌꯣꯕ ꯁꯤꯔꯦ ꯅꯤꯡꯈꯣꯡ ꯀꯥꯏꯔꯦ ꯏꯃꯥ ꯏꯅꯝꯃ ꯁꯣꯛꯄ꯭ꯔꯣ ꯁꯤ ꯍꯧꯒꯠꯁꯤꯁꯤ ꯑꯁꯤ ꯍꯥꯏꯅ ꯊꯕꯥ ꯃꯅꯝꯃ ꯁꯅꯥꯅꯨꯕꯨ ꯍꯧꯒꯠꯄꯤ ꯑꯗꯨꯕꯨ ꯊꯕꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯦ ꯃꯤꯅꯥꯏ ꯅꯨꯄꯤ ꯋꯥꯏꯕ ꯑꯁꯨꯝꯅ ꯀꯅꯥ ꯇꯩꯅꯒꯦ ꯁꯤꯕꯨ ꯀꯔꯤ ꯋꯥꯏ ꯇꯩꯅꯣ ꯃꯍꯤ ꯆꯔꯥꯡ ꯆꯔꯥꯡ ꯏꯁꯤꯡꯒꯤ ꯏꯁꯤꯡ ꯉꯥꯛꯇ ꯅꯌꯨ ꯅꯨꯄꯥꯅꯤ ꯈꯪꯂꯕꯗꯤ ꯁꯤꯒꯨꯝꯕ ꯊꯕꯛ ꯏꯪꯈꯥꯡꯁꯦ ꯅꯤꯡꯊꯤꯖꯅ ꯍꯩꯔꯒ ꯂꯥꯛꯄ ꯀꯩꯗꯧꯒꯦ ꯍꯥ ꯅꯣꯏꯅ ꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨꯗ ꯀꯔꯤꯝꯇ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ꯭ꯔꯣ ꯀꯩꯅꯣꯗ ꯏꯅꯝꯃ ꯋꯥꯗꯣ ꯆꯨꯝꯅ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨ ꯑꯩꯒꯤ ꯏꯃꯥꯒꯗꯤ ꯄꯟꯕꯤꯔꯛꯀꯅꯨ ꯏꯅꯝꯃꯅ ꯅꯃꯤꯠ ꯅꯅꯥ ꯊꯛꯆꯕꯒꯤ ꯃꯤꯅ ꯋꯥꯏ ꯇꯩꯗ ꯉꯥꯏꯔꯤꯕꯁꯤꯗ ꯆꯠꯁꯤꯜꯂꯒ ꯙꯧ ꯏꯔꯩ ꯂꯩꯇꯈꯩ ꯇꯨꯁꯤꯟꯕꯤꯔꯒ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕꯤꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯃꯑꯣꯡ ꯏꯃꯥꯟ ꯃꯥꯟꯗꯅ ꯈꯨꯝꯗꯣꯔꯛꯂꯤꯕ ꯊꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯁꯅꯥꯅꯨ ꯃꯃꯤꯠꯀ ꯂꯥꯎꯊꯣꯛꯄ ꯃꯈꯩ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯤ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤꯁꯦ
ꯑꯩꯒꯤ ꯁꯤꯟꯊꯛꯇꯒ ꯃꯁꯤꯟꯒꯁꯤ ꯈꯨꯝꯃꯤ ꯍꯥꯏꯕ ꯍꯦ ꯅꯪꯒꯨꯝꯕꯤ ꯂꯥꯏꯔꯁꯨ ꯇꯠꯅꯕꯤ ꯑꯃꯅ ꯑꯩꯒꯤ ꯁꯤꯟꯊꯛꯇ ꯅꯆꯤꯟ ꯈꯨꯝꯕ ꯌꯥꯕ꯭ꯔꯥ ꯍꯥ ꯍꯩꯃ ꯌꯥꯗꯅ ꯅꯠꯇ꯭ꯔꯣ ꯈꯨꯝꯂꯤꯕꯁꯦ ꯌꯥꯗ꯭ꯔꯗꯤ ꯈꯨꯝꯈꯤꯗ꯭ꯔꯣ ꯅꯁꯥꯅ ꯁꯣꯏꯈꯩ ꯁꯣꯏꯔꯒ ꯃꯤꯉꯣꯟꯗꯒꯁꯨ ꯇꯥꯏꯁꯤꯟꯅꯔꯗꯅ ꯐꯅꯗꯤ ꯃꯆꯥꯎꯔꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤꯒꯤ ꯐꯝꯊꯣꯟꯁꯨ ꯀꯥꯗꯧꯔꯦ ꯋꯥꯈꯜ ꯈꯖꯤꯛꯇ ꯐꯥꯎꯕ ꯍꯦꯛ ꯇꯥꯖꯗꯦ ꯑꯁꯣꯠꯄ ꯋꯥꯍꯩ ꯇꯩꯇ ꯉꯥꯏꯔꯤꯕꯁꯤꯗ ꯆꯠꯂꯕꯗꯤ ꯇꯨꯅꯤ ꯍꯥꯏꯁꯦ ꯆꯍꯤ 5ꯇ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯐꯥꯎꯕ ꯈꯪꯂꯝꯒꯅꯤ ꯃꯁꯤ ꯑꯩꯕꯨ ꯌꯥꯝ ꯎꯁꯤꯠꯇꯦꯅꯦ ꯑꯩꯒꯤ ꯁꯤꯟꯊꯛꯇꯒ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯆꯤꯟꯁꯦ ꯁꯨꯝ ꯈꯨꯝꯃꯦꯕ ꯍꯦ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯩꯁꯤ ꯅꯪꯅ ꯀꯔꯤ ꯑꯣꯏꯅ ꯎꯏ ꯍꯥ ꯅꯪ ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦꯅꯦ ꯍꯥ ꯅꯪ ꯍꯧꯖꯤꯛ ꯅꯪ ꯉꯛꯁꯝꯗꯨ ꯄꯥꯏꯔꯒ ꯅꯌꯨꯝ ꯌꯧꯅꯕ ꯂꯥꯛꯇꯅ ꯏꯜꯂꯨꯔꯥ ꯍꯥ ꯏ ꯏꯅꯝꯃꯅ ꯀꯔꯤ ꯑꯣꯏꯗꯅ ꯑꯩꯕꯨ ꯉꯛꯁꯝ ꯄꯥꯏꯔꯒ ꯂꯥꯛꯇꯅ ꯏꯟꯗꯣꯏꯕ ꯑꯩꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯀꯣ ꯃꯗꯨ ꯈꯪꯅ ꯋꯥ ꯉꯥꯡ ꯁꯨꯝ ꯈꯨꯝꯃꯦ ꯍꯥꯏꯕ ꯃꯆꯤꯟꯁꯦ ꯐꯩ ꯅꯪ ꯍꯧꯖꯤꯛ ꯌꯥꯝ ꯈꯨꯝꯂꯤꯕ ꯅꯆꯤꯟꯗꯣ ꯊꯨꯒꯥꯏꯒꯦ ꯃꯗꯨꯗꯨꯅ ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯒꯗꯕꯅꯤ ꯅꯪ ꯑꯁꯤ ꯍꯥꯏꯅ ꯁꯅꯥꯅꯨ ꯊꯕꯥ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯨꯠ ꯑꯗꯨꯅ ꯊꯕꯥꯗ ꯊꯥꯒꯦ ꯇꯧꯕꯗ ꯊꯕꯥꯅ ꯁꯅꯥꯅꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯥꯞ ꯐꯥꯗꯨꯅ ꯂꯥꯛꯇꯨꯅ ꯏꯟꯊꯣꯛꯏ ꯏꯅꯝꯃ ꯄꯪꯍꯦꯟ ꯍꯦꯟꯖꯤꯜꯂꯛꯀꯅꯨ ꯑꯩꯅꯦ ꯏꯊꯛ ꯊꯣꯡꯕ ꯑꯍꯜꯗ ꯈꯨꯠ ꯊꯥꯅꯤꯡꯗꯦ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯀꯦꯇꯨꯀꯤ ꯑꯗꯨ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗ ꯄ꯭ꯔꯕꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯔꯤꯅꯣ ꯇꯧꯔꯤꯕꯗꯣ ꯅꯪꯒꯨꯝꯕꯤ ꯃꯤꯅꯥꯏ ꯅꯨꯄꯤꯅ ꯑꯩꯒꯤ ꯏꯆꯥꯗ ꯑꯗꯨꯝ ꯍꯦꯛꯇ ꯂꯥꯛꯇꯨꯅ ꯏꯟꯕ ꯌꯥꯕ꯭ꯔꯥ ꯍꯥ ꯏꯃꯥ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤꯁꯦ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯦ ꯃꯥꯒꯨꯝꯕꯤ ꯂꯥꯏꯔꯁꯨ ꯗꯅꯕꯤ ꯄꯨ ꯄꯥꯡ ꯁꯨꯗꯕꯤ ꯑꯃꯅ ꯑꯩꯕꯨ ꯌꯥꯝ ꯊꯧꯏ ꯎꯁꯤꯠꯇꯅ ꯑꯩꯒꯤ ꯁꯤꯟꯊꯛꯇ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯆꯤꯟ ꯌꯥꯝ ꯈꯨꯝꯃꯤ ꯀꯔꯤꯕ ꯃꯥꯒꯨꯝꯕꯤ ꯑꯃꯅ ꯏꯆꯥꯗ ꯃꯆꯤꯟ ꯈꯨꯝꯂꯤꯕ ꯏꯃꯥ ꯇꯧꯒꯦꯕ ꯍꯦ ꯃꯤꯅꯥꯏ ꯅꯨꯄꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯑꯩꯒꯤ ꯏꯆꯥꯒꯤ ꯁꯤꯟꯊꯛꯇ ꯅꯆꯤꯟ ꯈꯨꯝꯃꯨ ꯍꯥꯏꯅ ꯍꯥꯏꯒꯦ ꯌꯨꯝ ꯑꯁꯤꯗ ꯅꯪꯅ ꯅꯆꯤꯟ ꯈꯨꯝꯕꯤꯒꯤ ꯑꯌꯥꯕ ꯀꯅꯥꯅ ꯄꯤ ꯀꯩꯅꯣꯗ ꯆꯤꯟ ꯈꯨꯝꯕꯕꯨ ꯀꯅꯥꯗꯒꯤ ꯑꯃꯨꯛ ꯑꯌꯥꯕ ꯂꯧꯔꯒ ꯈꯨꯝꯃꯨ ꯍꯥꯏꯔꯤꯅꯣ ꯃꯥꯒꯤ ꯀꯩꯗꯥꯗꯨꯅꯅꯤ ꯑꯩꯅ ꯆꯤꯟ ꯈꯨꯝꯂꯤꯕꯁꯦ ꯉꯥꯡꯅꯤꯡꯂꯤꯅꯤ ꯍꯥꯏꯗꯅ ꯄꯉꯥꯡꯗ ꯉꯥꯡꯕꯗꯣ ꯊꯕꯥꯏꯗꯤ ꯌꯥꯗꯦ ꯎꯔꯦꯗꯅ ꯏꯃꯥ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯅ ꯏꯃꯥꯗ ꯐꯥꯎꯕ ꯎꯁꯤꯠ ꯊꯑꯣꯏꯗꯅ ꯃꯆꯤꯟꯒ ꯈꯨꯝꯗꯅ ꯇꯧꯔꯤꯕꯁꯦ ꯃꯁꯤ ꯃꯇꯧ ꯏꯃꯥꯟ ꯃꯥꯟꯗꯅ ꯃꯆꯤꯟꯒ ꯌꯥꯝ ꯀꯜꯂꯤ ꯃꯤꯒ ꯌꯥꯝ ꯎꯁꯤꯠꯇꯦ ꯋꯥꯔꯛꯇꯕꯤ ꯅꯊꯛ ꯊꯣꯡꯕ ꯑꯍꯜꯗ ꯅꯆꯤꯟ ꯈꯨꯝꯃꯨ ꯍꯥꯏꯗꯅ ꯅꯣꯏꯒꯤ ꯅꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨꯅ ꯇꯥꯛꯄꯤ ꯇꯝꯕꯤꯕ꯭ꯔꯥ ꯍꯥ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯒꯤ ꯁꯤꯟꯊꯛꯇ ꯀꯅꯥꯅꯁꯨ ꯍꯪꯒꯠꯅ ꯃꯆꯤꯟ ꯈꯨꯝꯗ꯭ꯔꯤ ꯑꯗꯨꯒꯁꯨ ꯉꯔꯥꯡꯗ ꯂꯥꯛꯄꯤ ꯅꯪꯅ ꯑꯩꯒꯤ ꯁꯤꯟꯊꯛꯇꯒ ꯅꯆꯤꯟꯒ ꯈꯨꯝꯕ ꯁꯥꯔꯗꯅ ꯃꯤꯅꯥꯏꯗꯤꯅꯦ ꯃꯤꯅꯥꯏ ꯑꯣꯏꯅ ꯂꯩꯌꯨ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯌꯨꯝꯁꯤꯗ ꯂꯩꯕ ꯐꯪꯂꯣꯏ ꯈꯪꯂꯕ꯭ꯔꯥ ꯃꯤꯅꯥꯏ ꯅꯨꯄꯤ ꯅꯪ ꯀꯩꯅꯣ ꯏꯃꯥꯍꯜ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯩꯁꯤꯕꯨ ꯏꯃꯥꯍꯜꯒꯤ ꯂꯨꯍꯣꯡꯂꯛꯄꯗ ꯎꯠꯂꯛꯄ ꯃꯤꯅꯥꯏꯔꯣ ꯑꯩꯁꯦ ꯌꯨꯝꯁꯤꯒꯤ ꯁꯥꯒꯩꯁꯤꯒꯤ ꯃꯧꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯕꯤꯔꯕ꯭ꯔꯣ ꯏꯃꯥꯍꯜꯕꯨ ꯅꯠꯇ꯭ꯔꯒ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯄꯦꯟ ꯁꯣꯏꯕꯤꯔꯕ꯭ꯔꯣ ꯏꯃꯥꯍꯜꯕꯨ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯤ ꯍꯥꯏꯅ ꯃꯆꯤꯟꯁꯦ ꯁꯨꯝ ꯈꯨꯝꯃꯤ ꯍꯥꯏꯕ ꯋꯥꯔꯛꯇꯕꯤ ꯂꯥꯏꯔꯁꯨ ꯗꯠꯅꯕꯤ ꯅꯣꯏꯒꯤ ꯅꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨꯅ ꯋꯥꯔꯛꯄꯤꯗꯕꯒꯤ ꯍꯧꯅꯕꯤ ꯅꯪ ꯊꯛꯈꯥ ꯈꯪꯗ꯭ꯔꯦꯅꯦ ꯍꯥ ꯑꯩꯈꯣꯏꯗꯤ ꯏꯃꯥꯅ ꯑꯍꯜ ꯂꯃꯟ ꯏꯊꯛ ꯊꯣꯡꯕ ꯑꯍꯜꯗ ꯀꯔꯤ ꯀꯔꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯒꯅꯤ ꯍꯥꯏꯕ ꯅꯤꯡꯊꯤꯅ ꯇꯥꯛꯄꯤꯔꯛꯏ ꯑꯩꯅ ꯏꯊꯛ ꯊꯣꯡꯕ ꯑꯍꯜ ꯑꯣꯏꯔꯕꯁꯨ ꯆꯤꯟ ꯈꯨꯝꯂꯤꯕꯁꯤꯗꯤ ꯈꯨꯝꯕ ꯌꯥꯔꯦꯅ ꯈꯨꯝꯂꯤꯕꯅꯤ ꯍꯥꯏꯗꯤ ꯃꯤꯗꯥꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯁꯨ ꯈꯨꯝꯕꯛꯏꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯣꯝ ꯏꯃꯥꯍꯜꯁꯨ ꯐꯅꯗꯤ ꯑꯍꯜ ꯑꯣꯏꯔꯦ ꯉꯥꯡꯕ ꯁꯛꯄꯗꯤ ꯌꯥꯝ ꯍꯩꯔꯦ ꯍꯥꯏꯕꯕꯨ ꯃꯤꯒꯤ ꯃꯃꯥ ꯃꯄꯥ ꯄꯜꯂꯒ ꯉꯥꯡꯂꯤꯕ ꯂꯨꯖꯗꯕ ꯅꯔꯝꯆꯠꯇꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯁꯦꯝꯗꯣꯛꯄꯤꯌꯨ ꯃꯁꯤ ꯆꯥꯅꯃꯛꯀꯤ ꯑꯩꯕꯨ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦꯅꯦ ꯃꯁꯤ ꯏꯃꯥꯒꯤ ꯁꯅꯥ ꯃꯁꯤꯒꯤ ꯂꯝꯀꯦꯠꯄꯤ ꯋꯥꯔꯛꯇꯕꯤ ꯃꯤꯅꯥꯏ ꯅꯨꯄꯤꯁꯦ ꯏꯃꯥ ꯏꯆꯥ ꯆꯪꯂꯒ ꯃꯇꯨꯡ ꯃꯅꯥꯎ ꯏꯃꯥ ꯏꯆꯥꯗ ꯃꯆꯤꯟ ꯈꯨꯝꯗꯅꯕ ꯑꯃꯨꯛꯇ ꯐꯨꯊꯁꯤ ꯂꯥꯎꯍꯩ ꯃꯤ ꯎꯁꯤꯠꯇꯕ ꯈꯪꯂꯤꯗꯅ ꯑꯗꯨꯕꯨꯗꯤ ꯃꯁꯝꯁꯦ ꯈꯨꯗꯥꯡ ꯌꯦꯠꯂꯒ ꯍꯥꯏꯗꯠꯀꯦ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤꯁꯦ ꯑꯃꯨꯛꯇꯪ ꯇꯥꯞ ꯇꯥꯈꯩ ꯐꯨꯗ꯭ꯔꯕꯗꯤ ꯃꯁꯦ ꯏꯃꯥ ꯏꯆꯥꯕꯨ ꯌꯥꯝ ꯎꯁꯤꯠꯂꯣꯏꯗꯧꯔꯤ ꯊꯕꯥ ꯃꯄꯤꯒ ꯁꯦꯝꯗꯨꯅ ꯂꯥꯎ ꯉꯁꯤꯗꯤ ꯊꯕꯥ ꯀꯅꯥꯅꯣ ꯈꯪꯍꯟꯒꯦ ꯑꯩꯅ ꯅꯣꯏ ꯅꯃꯥ ꯅꯆꯥꯁꯦ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯅ ꯁꯤꯡꯗꯨꯅ ꯂꯩꯔꯛꯂꯤꯕꯁꯦ ꯀꯨꯏꯔꯕꯅꯤ ꯉꯁꯤꯗꯤ ꯊꯕꯥ ꯏꯇꯤꯛ ꯈꯪꯍꯟꯒꯦ ꯏꯈꯨꯠ ꯄꯦꯟ ꯑꯃꯇ ꯐꯨꯊꯒꯦ ꯑꯁꯤ ꯍꯥꯏꯅ ꯊꯕꯥ ꯃꯥꯕꯨ ꯐꯨꯒꯦ ꯍꯥꯏꯅ ꯇꯧꯔꯤꯕ ꯀꯦꯇꯨꯀꯤ ꯃꯃꯥ ꯃꯆꯥꯗꯨꯕు ꯃꯥꯅ ꯑꯣꯏꯅ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯗꯠꯂꯝꯃꯤ ꯀꯦꯇꯨꯀꯤꯅ ꯑꯩ ꯁꯤꯔꯦ ꯋꯥꯔꯛꯇꯕꯤ ꯊꯥꯗꯣꯛꯎꯅꯦ ꯑꯩꯒꯤ ꯁꯝ ꯐꯔꯤꯕꯗꯣ ꯊꯥꯗꯣꯛꯑꯗꯤꯀꯣ ꯊꯥꯗꯣꯛꯎ ꯍꯥꯏꯕꯅꯤꯅꯦ ꯆꯥꯕꯤ ꯀꯩꯒꯤ ꯊꯥꯗꯣꯛꯄ ꯑꯍꯜ ꯊꯪꯗ ꯃꯤ ꯐꯨꯕ ꯌꯥꯝ ꯄꯥꯝꯕꯗꯥꯏ ꯇꯨꯒꯥꯏꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯁꯤ ꯍꯥꯏꯅ ꯊꯕꯥꯅ ꯀꯦꯇꯨꯀꯤ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯃꯁꯝ ꯐꯣꯏꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨꯒꯤ ꯃꯀꯣꯛ ꯑꯗꯨ ꯗꯣꯞ ꯗꯣꯞ ꯑꯃꯅ ꯑꯃꯗ ꯌꯩꯁꯤꯜꯍꯜꯂꯤ ꯁꯅꯥꯅꯨꯅ ꯑꯩ ꯁꯤꯔꯦ ꯏꯃꯥ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯅꯨꯄꯤꯁꯤꯅ ꯐꯨꯔꯤꯕꯁꯦ ꯑꯃꯨꯛꯇ ꯂꯦꯞꯄ ꯍꯥꯏꯌꯨ ꯑꯩ ꯅꯥꯕꯅ ꯂꯣꯏꯔꯦ ꯅꯪꯗꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯕꯗ ꯇꯥꯗ꯭ꯔꯕꯁꯤꯗ ꯅꯪꯅ ꯍꯥꯏꯕꯗꯤ ꯀꯩꯗꯧꯒꯦ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯀꯩꯊꯦꯜꯗꯒꯤ ꯍꯜꯂꯛꯂꯤꯕꯤ ꯂꯩꯃꯅ ꯎꯔꯗꯨꯅ
ꯄ꯭ꯔꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯧ ꯅꯨꯄꯤꯅ ꯀꯦꯇꯨꯀꯤꯒꯤ ꯃꯃꯥ ꯃꯆꯥ ꯐꯨꯔꯤꯕꯗꯨ ꯈꯥꯝꯗꯣꯛꯏ꯫ ꯅꯣꯏ ꯑꯅꯤ ꯏꯃꯥꯅ ꯈꯥꯝꯗꯣꯛꯄꯒꯤ ꯅꯔꯥꯏꯕꯛ ꯐꯔꯕꯅꯤ, ꯑꯗꯨꯒ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯑꯩꯒꯤ ꯈꯨꯠꯇ ꯅꯣꯏ ꯑꯅꯤ ꯄꯨꯡꯇꯣꯏ ꯇꯣꯏꯒꯗꯕꯅꯤ꯫ ꯀꯦꯇꯨꯀꯤ ꯄꯤꯍꯧ ꯊꯕꯥꯗ ꯍꯩ ꯆꯥꯕꯤ ꯑꯐꯥꯎꯕꯤ ꯅꯪꯕꯨꯗꯤ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯨ ꯅꯪ꯫ ꯑꯁꯤ ꯍꯥꯏꯅ ꯀꯦꯇꯨꯀꯤ ꯂꯩꯃꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩ ꯂꯩꯃ, ꯅꯃꯧ ꯅꯨꯄꯤ ꯑꯐꯥꯎꯕꯤꯁꯤ ꯋꯥꯔꯛꯎ, ꯑꯩꯅ ꯅꯃꯧ ꯅꯨꯄꯤ ꯑꯐꯥꯎꯕꯤꯁꯤ ꯋꯥꯔꯛꯎ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯌꯨꯝꯁꯤꯗꯒꯤ ꯅꯃꯥꯅ ꯆꯥꯁꯨ ꯌꯥꯎꯅ ꯅꯃꯧ ꯑꯐꯥꯎꯕꯤꯁꯤꯒ ꯄꯨꯂꯞ ꯇꯥꯟꯊꯣꯛꯆꯅꯤꯍꯦ꯫ ꯋꯥꯔꯧꯕꯤꯅꯨ ꯏꯆꯦ, ꯑꯩ ꯏꯃꯧꯕꯨ ꯑꯁꯨꯝꯅ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯗꯅꯕ ꯋꯥꯔꯛꯆꯒꯦ꯫ ꯍꯦ ꯑꯐꯥꯎꯕꯤ, ꯅꯪ ꯉꯁꯤꯒꯤꯗꯤ ꯊꯥꯕꯤꯔꯕꯅꯤ ꯅꯪ꯫ ꯑꯁꯤ ꯍꯥꯏꯅ ꯀꯦꯇꯨꯀꯤ ꯁꯦꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯁꯅꯥꯅꯨꯁꯨ ꯃꯃꯥꯒꯤ ꯃꯇꯨꯡꯗ ꯇꯞꯂꯤ ꯏꯟꯅꯈꯤ꯫ ꯂꯩꯃꯅ ꯏꯃꯧ ꯏꯕꯦꯝꯃ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ? ꯏꯃꯥ, ꯑꯩꯒꯤꯁꯦ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯈꯪꯍꯜꯂꯤꯕꯅꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤꯁꯨ ꯂꯩꯇꯕ ꯑꯃꯒꯨꯝ ꯈꯪꯅꯤꯡꯕꯗ ꯉꯥꯡꯂꯤꯕꯁꯦ ꯌꯥꯗꯦ ꯍꯥꯏꯕꯗꯣ ꯎꯠꯂꯤꯕꯅꯤ ꯅꯃꯧꯒꯤꯁꯦ꯫ ꯑꯗꯨꯝꯅ ꯇꯧꯕ ꯍꯧꯅꯗꯦ ꯏꯃꯧ ꯏꯕꯦꯝꯃ, ꯃꯈꯣꯏꯒ ꯈꯛ ꯃꯥꯟꯅꯒꯦ ꯈꯟꯒꯅꯨ꯫ ꯅꯪꯗꯤ ꯌꯨꯝꯁꯤꯗ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯕꯅꯤꯅ ꯃꯈꯣꯏꯒꯤ ꯃꯒꯨꯜ ꯈꯪꯗꯕꯒꯤꯅꯤ꯫ ꯃꯈꯣꯏꯒ ꯌꯦꯛꯅꯕ ꯊꯝꯂꯒ ꯑꯩꯈꯣꯏ ꯈꯛꯇꯅꯤ ꯃꯥꯡꯖꯒꯗꯕ, ꯑꯗꯨꯅ ꯃꯣꯏꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯃꯥꯟꯅꯒꯅꯨ꯫ ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯃꯈꯣꯏꯕꯨ ꯑꯁꯨꯛ ꯌꯥꯝ ꯀꯤꯔꯤꯕꯁꯦ? ꯃꯈꯣꯏꯁꯨ ꯃꯤꯅꯤ, ꯑꯩꯈꯣꯏꯁꯨ ꯃꯤꯅꯤ, ꯀꯔꯤꯒꯤ ꯑꯩꯈꯣꯏꯅ ꯃꯣꯏꯕꯨ ꯀꯤꯗꯣꯏꯅꯣ? ꯃꯣꯏꯅ ꯑꯩꯈꯣꯏꯗꯒꯤ ꯃꯈꯨꯠ 10 ꯍꯦꯟꯅ ꯄꯥꯟꯕ ꯅꯠꯇꯦ꯫ ꯇꯨꯁꯣꯟ ꯃꯥꯁꯣꯟꯅ ꯁꯨꯝ ꯂꯩꯔꯕꯗꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯌꯥꯏ ꯍꯥꯏꯗꯅ ꯂꯥꯛꯆꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯤ꯫ ꯃꯗꯨ ꯅꯃꯧꯗꯤ ꯄꯥꯝꯗꯦ, ꯅꯃꯧꯗꯤ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯗꯦ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯃꯣꯏꯒꯤ ꯃꯃꯥ ꯃꯆꯥꯅ ꯇꯧꯅꯤꯡ ꯀꯨꯁꯤ ꯇꯧꯗꯨꯅ ꯉꯥꯡꯅꯤꯡꯕꯗ ꯉꯥꯡꯕꯗꯣ ꯌꯥꯔꯔꯣꯏ꯫ ꯑꯩꯅ ꯄꯨꯝꯅꯃꯛ ꯁꯦꯝꯗꯣꯛꯀꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯃꯣꯏ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯕꯥꯅ ꯌꯨꯝ ꯑꯁꯤꯗ ꯀꯦꯇꯨꯀꯤ ꯃꯃꯥ ꯃꯆꯥꯅ ꯇꯧꯅꯤꯡ ꯀꯨꯁꯤ ꯇꯧꯗꯨꯅ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯜꯂꯝꯕꯗꯨ ꯊꯕꯥ ꯃꯥꯅ ꯇꯞꯅ ꯁꯦꯝꯗꯣꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯀꯦꯇꯨꯀꯤ ꯃꯃꯥ ꯃꯆꯥꯁꯨ ꯊꯕꯥꯒꯤ ꯃꯁꯤꯡ ꯃꯇꯥ ꯑꯗꯨꯗ ꯃꯥꯟꯅꯕ ꯀꯤꯗꯨꯅ ꯈꯔꯗꯤ ꯍꯜꯂꯝꯃꯤ꯫ ꯑꯗꯨꯃꯛꯅ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯗꯨ ꯃꯈꯣꯏꯒꯤ ꯃꯔꯝꯆꯠ ꯑꯗꯨ ꯁꯦꯝꯗꯣꯛꯄꯗꯤ ꯅꯠꯇꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯀꯦꯇꯨꯀꯤ ꯊꯥꯅꯤꯜꯗ ꯍꯩ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯍꯟꯗꯛ ꯃꯔꯛ ꯃꯤꯅ ꯄꯤꯔꯛꯄ ꯁꯦꯟꯗꯣꯏꯒ ꯑꯩꯉꯣꯟꯗ ꯑꯃꯠꯇ ꯄꯤꯁꯤꯜꯂꯛꯇ꯭ꯔꯤꯕꯗꯤ? ꯅꯪꯒꯤ ꯍꯧꯅꯕꯤ ꯃꯤꯅ ꯁꯦꯟꯗꯣꯏ ꯀꯣꯏꯅ ꯄꯤꯒꯦ ꯍꯥꯏꯗꯅ ꯁꯦꯟꯗꯣꯏꯒ ꯑꯃꯠꯇ ꯈꯣꯝꯒꯠꯇ꯭ꯔꯕ꯭ꯔꯣ? ꯊꯥꯅꯤꯜ ꯏꯄꯪ ꯄꯪꯈꯩ ꯁꯦꯟꯗꯣꯏꯗꯤ ꯁꯤꯀꯤ ꯑꯃ ꯆꯦꯟꯅꯗꯅ ꯑꯗꯨꯝ ꯈꯣꯝꯒꯠꯂꯤꯗ ꯏꯃꯥꯍꯜ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯉꯣꯟꯗ ꯁꯦꯜ ꯑꯝꯇ ꯄꯤꯁꯤꯜꯂꯛꯇ꯭ꯔꯤꯕ? ꯊꯕꯥꯅ ꯁꯦꯟꯗꯣꯏꯗꯣ ꯑꯩꯈꯣꯏ ꯏꯃꯥꯗ ꯑꯣꯏꯅ ꯁꯤꯟꯅꯧ ꯍꯥꯏꯗꯅ ꯏꯃꯥꯗ ꯑꯣꯏꯅ ꯁꯤꯟꯅꯔꯤ ꯏꯃꯥꯍꯜ꯫ ꯀꯔꯤꯕ? ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯔꯒ ꯑꯩꯕꯨ ꯀꯔꯤꯁꯨ ꯊꯧꯑꯣꯏꯗꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯍꯥ? ꯉꯔꯥꯡꯗ ꯂꯥꯛꯄꯤ ꯃꯧꯁꯤꯒꯤ ꯋꯥ ꯆꯠꯅꯕꯒꯤ ꯃꯑꯣꯡꯅꯦꯕ ꯑꯩ ꯑꯃ ꯂꯩꯔꯤꯕꯁꯦ ꯀꯔꯤ ꯑꯣꯏꯅ ꯎꯏ? ꯑꯄꯪꯖꯥꯎ ꯅꯪ! ꯌꯥꯝ ꯊꯨꯅ ꯅꯪꯅ ꯈꯣꯝꯒꯠꯄ ꯁꯦꯟꯗꯣꯏꯁꯤꯡꯗꯣ ꯁꯤꯀꯤ ꯑꯃ ꯆꯦꯟꯅꯗꯅ ꯑꯩꯉꯣꯟꯗ ꯍꯧꯖꯤꯛꯃꯛ ꯂꯣꯏꯅ ꯄꯤꯔꯛꯎ꯫ ꯀꯩꯒꯤꯅꯣ ꯑꯗꯨꯗꯤ? ꯏꯃꯥꯍꯜ, ꯑꯩꯈꯣই ꯏꯃꯥꯅ ꯃꯤꯅ ꯄꯤꯔꯛꯄ ꯁꯦꯟꯗꯣꯏꯁꯤꯡ ꯄꯥꯏꯕꯗ ꯀꯩ ꯑꯀꯥꯏꯕ ꯂꯩꯒꯦ? ꯑꯣ, ꯑꯩꯈꯣꯏ ꯁꯨꯝ ꯍꯩꯁꯤꯡꯕꯤ ꯂꯦꯡꯊꯣꯛꯄꯤꯔꯛꯂꯦꯗꯅ꯫ ꯍꯩ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯌꯨꯝꯁꯤꯗ ꯇꯧꯅꯤꯡ ꯀꯨꯁꯤ ꯇꯧꯔꯤꯕꯗꯤ? ꯑꯩ ꯑꯃ ꯂꯩꯔꯤꯕꯁꯤ ꯅꯪ ꯀꯔꯤ ꯑꯣꯏꯅ ꯎꯏ ꯍꯥ? ꯅꯪꯅ ꯂꯣꯏ ꯁꯤꯜꯂꯒꯦꯔꯣ? ꯌꯨꯝꯁꯤ ꯅꯪꯅ ꯄꯥꯜꯂꯒꯦꯔꯣ? ꯍꯩꯃ, ꯌꯨꯝꯁꯤꯗꯤ ꯑꯩꯅ ꯄꯥꯟꯕ ꯀꯨꯏꯔꯦꯅ ꯏꯃꯥꯍꯜꯗꯤ ꯈꯪꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯔꯤꯁꯤꯕꯣ? ꯍꯦ ꯃꯤꯅꯥꯏ ꯅꯨꯄꯤ, ꯅꯪꯒꯤ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯅ ꯌꯨꯝꯁꯤ ꯅꯪꯅ ꯄꯥꯟꯒꯗꯧꯔꯤꯕꯅꯣ? ꯃꯤꯅꯥꯏꯅ ꯃꯄꯨ ꯌꯥꯝ ꯁꯥꯅꯤꯡꯂꯕꯗꯤꯅꯦ ꯌꯨꯝꯁꯤꯗ ꯅꯪꯒꯤ ꯂꯩꯐꯝ ꯂꯩꯔꯣꯏ ꯈꯪꯉꯨ꯫ ꯍꯣ ꯏꯆꯦ, ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯖꯔꯤꯌꯦ꯫ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯀꯨ ꯏꯕꯨꯡꯉꯣꯗꯨꯅ ꯊꯝꯕꯤꯔꯝꯕ ꯑꯃꯇꯪ ꯉꯥꯏꯔꯕ ꯃꯆꯥꯅꯨꯄꯥꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯖꯔꯤꯌꯦ꯫ ꯍꯥꯏꯌꯣ, ꯅꯣꯛꯇꯨꯝ ꯅꯣꯛꯁꯤꯟꯒꯦ ꯅꯃꯥꯏꯗꯨꯗ꯫ ꯍꯣꯏ ꯏꯕꯦꯝꯃ, ꯅꯪꯅ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ ꯀꯥꯏꯅ ꯍꯥꯏꯖꯔꯤꯕꯗꯣ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯆꯥꯛꯌꯥꯝꯆꯥ ꯑꯄꯪꯁꯦ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ ꯀꯥꯎꯕꯤꯔꯕ꯭ꯔꯣ? ꯃꯤꯒꯤ ꯃꯇꯨ ꯃꯆꯥ ꯂꯩꯕ ꯅꯨꯄꯥꯗ ꯅꯝꯂꯩ ꯂꯩꯁꯤꯜꯂꯛꯈꯤꯕꯤ ꯑꯇꯣꯝꯕꯤꯗꯨꯒꯤ ꯃꯆꯥ꯫ ꯌꯨꯝꯁꯤꯗ ꯃꯣꯏ ꯃꯃꯥ ꯃꯆꯥꯗꯤꯅꯦ ꯃꯤꯅꯥꯏ, ꯈꯪꯂꯕ꯭ꯔꯥ? ꯑꯗꯨꯒꯅꯦ ꯅꯪꯅ ꯃꯤꯅꯥꯏ ꯅꯨꯄꯥꯁꯤꯒꯤ ꯅꯨꯄꯤ, ꯃꯤꯅꯥꯏ ꯅꯨꯄꯤ꯫ ꯑꯗꯨꯒ ꯑꯩꯅꯅꯦ ꯅꯪꯅ ꯅꯀꯨ ꯏꯕꯨꯡꯉꯣꯅꯤ ꯀꯥꯏꯅ ꯍꯥꯏꯖꯔꯤꯕꯗꯨꯒꯤ ꯅꯨꯄꯤ ꯑꯍꯜ, ꯌꯨꯝꯁꯤꯒꯤꯅ ꯃꯄꯨ꯫ ꯑꯗꯨꯅ ꯁꯣꯝꯒꯤ ꯃꯤꯅꯥꯏ ꯏꯕꯦꯝꯃꯅ ꯈꯤꯠ ꯑꯌꯦꯞꯄ ꯁꯥꯕꯤꯔꯛꯀꯅꯨ꯫ ꯑꯗꯨꯗꯤ ꯑꯩꯁꯨ ꯏꯃꯥꯍꯜꯒꯤ ꯅꯃꯥꯏꯗꯨꯗ ꯑꯃꯨꯛꯇꯪ ꯅꯣꯛꯁꯤꯟꯖꯒꯦ꯫ ꯍꯥꯏꯌꯣ, ꯌꯨꯝꯁꯤꯒꯤ ꯃꯄꯨꯅ ꯍꯥꯏꯖꯔꯤꯕ ꯏꯃꯥꯍꯜꯕꯨ ꯌꯨꯝꯁꯤꯒ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯔꯤꯕꯒꯦ? ꯏꯀꯨ ꯏꯕꯨꯡꯉꯣ ꯂꯩꯅ ꯂꯝ ꯂꯥꯟꯕ ꯀꯅꯥꯕꯅ ꯅꯌꯨꯝ ꯄꯥꯟꯈꯩ ꯄꯥꯜꯂꯨꯔꯒ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯌꯨꯝꯁꯤ ꯂꯩꯁꯤꯜꯂꯒ ꯌꯨꯝꯁꯤꯒꯤ ꯃꯄꯨ ꯁꯥꯔꯤꯕꯗꯨ ꯅꯃꯥꯏꯗꯨꯕꯨ ꯏꯀꯥꯏꯗꯕ꯭ꯔꯥ? ꯏꯁ, ꯑꯩꯒꯤ ꯃꯔꯝꯗ ꯀꯅꯥꯅ ꯍꯥꯏꯗꯅ ꯈꯪꯂꯝꯂꯤꯕꯅꯣ ꯁꯤꯅ? ꯑꯩꯒꯤ ꯃꯔꯝꯗ ꯁꯤꯠ ꯅꯥꯟꯈꯩ ꯈꯪꯅ ꯂꯩꯔꯝꯃꯤ ꯍꯩꯋꯥꯅꯤ꯫ ꯀꯩꯗꯧꯔꯒꯦ ꯏꯃꯥꯍꯜ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯀꯩꯒꯤꯅꯣ ꯑꯩꯅ ꯑꯁꯦꯡꯕ ꯍꯥꯏꯔꯛꯄꯁꯤꯗ ꯅꯌꯥ ꯀꯨꯝꯂꯕ꯭ꯔꯣ? ꯍꯩ, ꯑꯩꯅ ꯉꯔꯥꯡꯒꯤ ꯉꯈꯥ ꯅꯪꯒ ꯃꯥꯟꯅꯔꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣꯅ ꯁꯨꯝ ꯃꯥꯟꯅꯗꯕꯁꯤꯗ ꯅꯪ ꯑꯩꯒꯤ ꯏꯊꯛꯇ ꯀꯥꯔꯛꯇꯧꯔꯤꯅꯦ ꯍꯥ? ꯍꯩ, ꯅꯪ ꯑꯩꯉꯣꯟꯗ ꯄꯪꯃꯨꯛꯇꯤ ꯃꯨꯛꯂꯛꯀꯅꯨ꯫
ꯑꯁꯤ ꯍꯥꯏꯅ ꯀꯦꯇꯨꯀꯤ ꯃꯈꯨꯠꯀꯗꯨ ꯇꯧꯗꯨꯅ ꯍꯥꯏꯒꯠꯂꯤꯕ ꯅꯉꯛꯇꯣ ꯐꯠ ꯍꯥꯏꯗꯍꯟꯕ ꯉꯝꯕ ꯀꯦꯇꯨꯀꯤꯅꯤ ꯍꯥꯏꯕ ꯀꯥꯎꯗꯕ ꯐꯩ ꯑꯩꯁꯨꯅꯤ ꯑꯩꯒꯤ ꯉꯛꯁꯦ ꯍꯥꯏꯗꯍꯟꯒꯦ ꯇꯧꯔꯤꯕ ꯅꯈꯨꯠꯇꯣ ꯇꯥꯛ ꯄꯥꯏꯔꯒ ꯄꯦꯠ ꯊꯨꯗꯦꯛꯄ ꯉꯝꯕ ꯅꯨꯄꯤꯅꯤ ꯀꯧꯕꯤꯒꯅꯤ ꯃꯁꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯧꯔꯦꯅꯦ ꯃꯁꯦ ꯑꯩꯗꯤ ꯏꯃꯥꯍꯜꯗ ꯀꯔꯤꯁꯨ ꯍꯧꯖꯗꯦ ꯑꯩꯗꯤ ꯑꯁꯦꯡꯕꯗꯣ ꯍꯥꯏꯖꯕꯅꯤ ꯂꯩꯔꯤꯕ ꯂꯟ ꯊꯨꯝ ꯄꯨꯝꯕꯁꯦ ꯑꯩꯒꯤ ꯏꯅꯦꯝꯒꯤ ꯉꯥꯛꯇꯅꯤ ꯍꯣꯏ ꯏꯅꯝꯃꯁꯨ ꯏꯀꯨ ꯏꯕꯨꯡꯉꯣꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜꯅꯤ ꯑꯗꯨꯅ ꯏꯅꯝꯃꯒꯤ ꯈꯥꯏꯐꯝ ꯊꯣꯛꯄ ꯁꯔꯨꯛꯇꯤ ꯑꯩꯅ ꯈꯥꯏꯒꯅꯤ ꯑꯗꯨꯒ ꯏꯃꯥꯍꯜꯗꯤ ꯌꯨꯝꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯄꯤꯔꯣꯏ ꯑꯗꯨꯒ ꯌꯨꯝꯁꯤꯗ ꯃꯄꯨ ꯁꯥꯔꯒ ꯇꯧꯅꯤꯡ ꯀꯨꯁꯤ ꯇꯧꯕꯁꯨ ꯌꯥꯔꯣꯏ ꯀꯦꯇꯨꯀꯤ ꯊꯕꯥꯒꯤ ꯋꯥ ꯑꯗꯨꯗ ꯃꯗꯣ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯦꯛ ꯆꯥꯏ ꯊꯕꯥꯅ ꯍꯥꯏꯔꯤꯕꯗꯨꯗ ꯃꯍꯥꯛ ꯈꯨꯝꯐꯝꯁꯨ ꯂꯩꯔꯝꯗꯦ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯀꯦꯇꯨꯀꯤ ꯃꯆꯥꯅꯨꯄꯤ ꯁꯅꯥꯅꯨꯒ ꯀꯥꯗꯨꯗ ꯉꯨꯔꯨꯡ ꯉꯨꯔꯨꯡ ꯉꯪꯅꯔꯤ ꯑꯗꯨꯃꯛ ꯍꯦꯛ ꯍꯥꯏꯕ꯭ꯔꯥ ꯏꯃꯥꯅ ꯃꯥꯅ ꯍꯥꯏꯔꯤꯕꯅꯤꯅꯦ ꯅꯪꯕꯨ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯄꯨꯔꯥ ꯑꯐꯥꯎꯕꯤ ꯅꯠꯇꯦ ꯃꯥꯕꯨ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯃꯤ ꯀꯌꯥ ꯉꯝꯒꯗꯕꯤ ꯅꯠꯇꯦ ꯏꯃꯥ ꯏꯆꯥꯅ ꯍꯥꯏꯔꯤꯈꯩ ꯌꯥꯒꯗꯕꯤ ꯏꯃꯥ ꯏꯆꯥꯒꯤ ꯃꯈꯥꯗ ꯅꯝꯁꯤꯟꯗꯨꯅ ꯅꯦꯠꯁꯤꯟꯗꯨꯅ ꯊꯝꯕ ꯌꯥꯒꯗꯕꯤꯅꯤ ꯀꯥꯏꯅꯒ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯍꯣ ꯑꯩꯁꯨ ꯃꯇꯝꯗꯨꯗꯗꯤ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤꯅ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯉꯥꯡꯕꯗ ꯀꯤꯒꯗꯧꯕ ꯏꯟꯒꯗꯧꯕ ꯍꯦꯛ ꯃꯥꯜꯂꯨꯏ ꯀꯅꯥ ꯈꯪꯅꯤ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕꯤ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯗꯕꯤ ꯑꯣꯏꯔꯝꯅꯤꯅꯦ ꯃꯇꯝꯗꯨꯗ ꯏꯃꯥꯅ ꯍꯥꯏꯈ꯭ꯔꯤꯗꯨꯒ ꯍꯧꯖꯤꯛ ꯇꯧꯊꯣꯔꯛꯂꯤꯁꯤꯒ ꯏꯃꯥ ꯏꯆꯥꯅ ꯑꯣꯏꯗ ꯂꯩꯌꯨ ꯂꯩꯒꯗꯕꯤ ꯌꯦꯠꯇ ꯂꯩꯌꯨ ꯂꯩꯒꯗꯕꯤꯅꯤ ꯀꯥꯏꯅ ꯃꯑꯣꯡꯒ ꯃꯥꯜꯍꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯃꯥꯅ ꯑꯣꯏꯅ ꯏꯃꯥ ꯏꯆꯥꯁꯦ ꯑꯣꯏꯗ ꯂꯩꯌꯨ ꯂꯩꯍꯟ ꯌꯦꯠꯇ ꯂꯩꯌꯨ ꯂꯩꯍꯟ ꯇꯧꯗꯅ ꯂꯩꯔꯦ ꯑꯁ ꯑꯩꯅꯦ ꯀꯔꯤꯅꯨꯡꯒꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅ ꯊꯤꯔꯨꯕꯅꯣꯗꯣ ꯍꯦꯛ ꯌꯥꯎꯏ ꯁꯨꯃꯥꯏꯅ ꯑꯐꯕꯤ ꯑꯣꯏꯔꯝꯅꯤ ꯈꯪꯖꯔꯝꯂꯕꯗꯤ ꯑꯩꯅꯦ ꯃꯥꯕꯨ ꯀꯩꯗꯧꯅꯨꯡꯗ ꯑꯄꯪꯁꯤꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯊꯤꯕꯤꯔꯝꯃꯣꯏ ꯍꯧꯖꯤꯛꯇꯤ ꯌꯨꯝꯁꯦ ꯃꯥꯅ ꯑꯣꯏꯅ ꯄꯥꯟꯗꯅ ꯂꯩꯔꯦ ꯃꯥ ꯂꯩꯔꯕꯅꯤꯅ ꯃꯤꯅꯥꯏ ꯅꯨꯄꯤ ꯃꯃꯥ ꯃꯆꯥꯁꯤꯁꯨ ꯃꯁꯣꯡ ꯐꯪꯒꯠꯈ꯭ꯔꯦ ꯏꯃꯥ ꯏꯆꯥꯒꯁꯦ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯈ꯭ꯔꯦ ꯅꯠꯇꯦꯃ ꯑꯩꯈꯣꯏꯅꯤ ꯃꯁꯤꯒꯤ ꯄꯤꯇꯠ ꯄꯥꯇꯠꯄꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯁꯤꯅ ꯑꯃꯜꯂꯒ ꯂꯩꯔꯁꯦ ꯍꯥꯏꯕ꯭ꯔꯣ ꯃꯥꯒꯤ ꯃꯊꯛꯇ ꯀꯩꯅꯣ ꯊꯕꯛ ꯈꯔꯗꯤ ꯄꯥꯏꯈꯠꯁꯤꯗꯅ ꯈꯜꯂꯤꯕꯅꯤ ꯑꯩꯁꯨ ꯃꯁꯤ ꯂꯩꯔꯤꯈꯩ ꯏꯃꯥ ꯏꯆꯥꯗ ꯑꯗꯨꯝ ꯌꯦꯠꯇꯅ ꯂꯩꯔꯅꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯅ ꯏꯃꯥ ꯏꯆꯥꯁꯦ ꯁꯨꯝ ꯉꯝꯁꯤꯜꯂꯛꯏ ꯑꯗꯨꯅ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯌꯨꯝꯁꯤꯗꯒꯤ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯃꯗꯤ ꯑꯣꯏꯔꯔꯣꯏ ꯃꯥꯅ ꯑꯣꯏꯅ ꯏꯃꯥ ꯏꯆꯥ ꯇꯥꯟꯊꯣꯔꯛꯀꯗꯕꯗ ꯉꯥꯏꯔꯦ ꯍꯣꯏ ꯑꯩꯕꯨꯗꯤ ꯇꯥꯟꯊꯣꯛꯑꯣꯏꯀꯣ ꯑꯗꯨꯕꯨ ꯏꯃꯥꯗꯤ ꯁꯣꯏꯗꯅ ꯇꯥꯟꯊꯣꯛꯈꯤꯅꯤ ꯑꯗꯨꯅ ꯀꯩꯅꯣꯝ ꯑꯣꯏꯅ ꯈꯟꯅꯁꯤ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯄꯥꯕꯅ ꯊꯝꯕꯤꯔꯝꯂꯤꯕ ꯂꯟ ꯊꯨꯝꯁꯦ ꯑꯇꯣꯝꯕꯤ ꯃꯃꯥ ꯃꯆꯥꯁꯤꯒꯤ ꯂꯣꯏꯅ ꯑꯣꯏꯈ꯭ꯔꯅꯤ ꯏꯃꯥꯅꯦ ꯍꯌꯦꯡꯗꯣ ꯅꯪ ꯃꯥꯃ ꯍꯣꯏꯒ ꯋꯥ ꯇꯥꯟꯅꯔꯨꯒꯦ ꯑꯗꯨꯒ ꯋꯥ ꯊꯣꯛꯀꯅꯤ ꯃꯥꯒꯨꯝꯕꯤ ꯑꯃꯅ ꯏꯃꯥ ꯏꯆꯥꯗ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯂꯥꯛꯆꯗꯨꯅ ꯊꯑꯣꯏ ꯎꯁꯤꯠꯇꯅ ꯂꯩꯅꯤꯒꯦ ꯑꯩ ꯇꯧꯒꯦ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯦꯇꯨꯀꯤ ꯃꯄꯥꯝꯗ ꯆꯠꯇꯨꯅ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯒ ꯋꯥ ꯇꯥꯟꯅꯔꯝꯃꯤ ꯊꯥꯁꯧ ꯃꯗꯨꯒꯤ ꯃꯧꯗꯣ ꯍꯦꯂꯥꯒꯤ ꯃꯧ ꯅꯠꯇꯦ ꯉꯛꯈ꯭ꯔꯕ ꯑꯩꯅꯗꯤꯅꯦ ꯊꯑꯣꯏꯅ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯌꯣꯛꯄꯅꯤꯅ ꯃꯤ ꯉꯝꯂꯣꯏ ꯑꯩꯒꯤ ꯃꯈꯥꯗ ꯊꯝꯕ ꯌꯥꯅꯤ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯍꯪꯒꯠꯅ ꯋꯥ ꯉꯥꯡꯕ ꯉꯝꯂꯣꯏ ꯍꯥꯏꯗꯅ ꯊꯑꯣꯏꯅ ꯑꯄꯪ ꯑꯗꯨꯒꯤ ꯃꯇꯨ ꯑꯣꯏꯅ ꯊꯤꯔꯨꯔꯦ ꯑꯗꯨꯒꯗꯤ ꯂꯣꯏꯔꯦ ꯍꯥꯏ ꯀꯥꯟꯅꯗ꯭ꯔꯦ ꯃꯥꯅꯅꯦ ꯌꯨꯝꯗꯨꯗ ꯁꯨꯝ ꯂꯩꯔꯕꯗꯤ ꯅꯆꯦ ꯅꯨꯄꯥꯅ ꯊꯝꯂꯝꯕ ꯂꯟ ꯊꯨꯝꯗꯨꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯑꯃꯠꯇ ꯐꯪꯂꯔꯣꯏ ꯑꯗꯨꯗꯤ ꯀꯥꯏꯗꯒꯤ ꯌꯥꯔꯅꯤꯒꯦ ꯏꯆꯦ ꯅꯨꯄꯥꯒꯤ ꯂꯟ ꯊꯨꯝꯗꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯒꯗꯕꯅꯤ ꯀꯦꯇꯨꯀꯤꯒꯤ ꯃꯧꯄ꯭ꯋꯥꯅ ꯍꯤꯔꯩꯁꯦ ꯀꯩꯁꯨ ꯂꯩꯇꯕꯤ ꯄꯦꯠ ꯂꯥꯎꯕꯤ ꯃꯥꯅ ꯉꯝꯍꯜꯂꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯏꯆꯦꯕꯨ ꯌꯥꯝ ꯐꯥꯎꯗꯥꯏꯅꯦ ꯍꯩ ꯅꯪꯅ ꯈꯪꯗ ꯇꯧꯔꯤꯅꯤ ꯃꯇꯥ ꯑꯃꯒꯤ ꯅꯨꯄꯤꯅꯤ ꯏꯕꯨꯡꯉꯣ ꯅꯕꯥꯏꯅ ꯊꯝꯕꯤꯔꯝꯕ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯃꯥꯅ ꯂꯣꯏꯅ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯏꯔꯥ ꯃꯥꯅ ꯀꯔꯤ ꯑꯣꯏꯔꯗꯅ ꯇꯧꯅꯤꯡ ꯀꯨꯁꯤ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ꯭ꯔꯗ ꯏꯆꯜꯒꯤꯗꯃꯛ ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ ꯏꯆꯟꯗ ꯎꯁꯤꯠꯇ꯭ꯔꯕꯗꯤ ꯑꯩ ꯊꯕꯛ ꯇꯧꯒꯦ ꯀꯦꯇꯨꯀꯤꯅ ꯀꯩ ꯊꯕꯛꯅꯣ ꯇꯥꯆꯧ ꯊꯕꯛ ꯍꯥꯏꯕꯨ ꯀꯣꯛ ꯍꯥꯠꯇꯣꯛꯄꯁꯤꯅꯤꯗꯅ ꯀꯔꯝꯅꯅꯣ ꯇꯥꯆꯧ ꯑꯩ ꯍꯥꯏꯒꯦꯁꯦ ꯑꯁꯤ ꯍꯥꯏꯅ ꯀꯦꯇꯨꯀꯤꯒꯤ ꯃꯕꯨꯡ ꯑꯗꯨꯅ ꯀꯦꯇꯨꯀꯤꯗ ꯀꯩꯀꯩꯅꯣ ꯈꯔ ꯍꯥꯏꯔꯝꯃꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯀꯦꯇꯨꯀꯤ ꯑꯄꯦꯟꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯆꯩ ꯀꯦꯇꯨꯀꯤ ꯃꯉꯣꯟꯗ ꯑꯌꯦꯠꯄ ꯑꯣꯏꯔꯤꯕ ꯊꯕꯥꯕꯨ ꯃꯥꯡꯍꯟꯈꯤꯅꯕ ꯎꯄꯥꯏ ꯑꯃ ꯂꯩꯔꯦ ꯈꯟꯅ ꯍꯔꯥꯎ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯀꯦꯇꯨꯀꯤ ꯑꯁꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯍꯨꯔꯥꯟꯕꯤꯗꯧꯅ ꯀꯤꯔꯨꯛ ꯌꯦꯡꯗꯨꯅ ꯆꯪꯂꯛꯂꯝꯃꯤ ꯃꯥꯅ ꯊꯛꯂꯝꯕ ꯁꯪꯒꯣꯝꯁꯤꯗ ꯍꯨꯁꯦ ꯍꯥꯞꯆꯤꯜꯂꯝꯂꯒꯦ ꯊꯨꯒꯥꯏꯅꯤꯡꯕꯁꯤꯗꯤ ꯅꯨꯄꯤ ꯑꯃ ꯀꯦꯇꯨꯀꯤ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯕꯗꯤ ꯅꯊꯣꯏ ꯃꯆꯥꯗꯣ ꯃꯥꯡꯕ ꯇꯥꯕꯅꯤ ꯅꯪꯅ ꯍꯣꯔꯦꯟ ꯍꯨꯒꯤ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ ꯊꯥꯔꯣ ꯂꯩꯃꯥꯏꯗ ꯑꯣꯟꯕꯗꯣ
ꯏꯃꯤꯠꯁꯤ ꯄꯦꯟꯅ ꯌꯦꯡꯈꯤ꯫ ꯑꯁꯤ ꯍꯥꯏꯅ ꯀꯦꯇꯨꯀꯤ ꯐꯤꯖꯤꯗ ꯀꯤꯔꯤꯕ ꯆꯦꯗꯨꯗ ꯌꯣꯝꯂꯤꯕ ꯍꯨꯁꯤꯡꯗꯨ ꯁꯪꯒꯣꯝ ꯑꯗꯨꯗ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯝꯂꯒ ꯈꯣꯡꯂꯩ ꯊꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯕꯥ ꯆꯪꯂꯛꯇꯨꯅ "ꯍꯩꯃꯥ, ꯑꯩꯗꯤ ꯁꯪꯒꯣꯝꯁꯦ ꯊꯛꯀꯦ ꯇꯧꯔꯒ ꯀꯥꯎꯔꯦꯗꯅ" ꯑꯁꯤ ꯍꯥꯏꯅ ꯊꯕꯥ ꯁꯪꯒꯣꯝ ꯌꯥꯎꯕ ꯀꯣꯟꯗꯨ ꯊꯥꯡꯒꯠꯇꯨꯅ ꯊꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯂꯩꯃꯅ "ꯏꯃꯧ ꯏꯕꯦꯝꯃ, ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯏꯅꯦꯝꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯂꯥꯎꯅꯦ." "ꯇꯥꯔꯦ ꯇꯥꯔꯦ ꯏꯃꯥ, ꯅꯃꯧ ꯂꯥꯛꯆꯔꯦ." ꯊꯕꯥ ꯊꯛꯀꯦ ꯍꯥꯏꯅ ꯄꯥꯏꯈꯠꯂꯝꯕ ꯁꯪꯒꯣꯝ ꯑꯗꯨ ꯊꯛꯇꯅ ꯊꯝꯂꯝꯗꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ꯫ ꯊꯕꯥꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯁꯅꯥꯅꯨꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ "ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ ꯃꯥꯜꯂꯦ. ꯂꯣꯏꯔꯦꯍꯦ, ꯆꯥꯛ ꯂꯥꯝꯅ ꯁꯤꯒꯗꯧꯔꯀꯥꯟꯁꯤꯗ. ꯃꯁꯤꯒꯤ ꯃꯧꯁꯤꯅ ꯃꯔꯣꯜ ꯑꯃ ꯆꯥꯛꯁꯦ ꯉꯟꯇꯥꯅ ꯀꯣꯛ ꯊꯣꯡꯒꯦ ꯍꯥꯏꯗꯦꯕ. ꯊꯣꯡꯒꯗꯒꯨꯝ ꯊꯣꯡꯂꯣꯏꯗꯒꯨꯝ ꯇꯧ ꯍꯦꯛ ꯇꯧꯔꯒ ꯂꯩ. ꯑꯩꯅꯅꯦ ꯃꯥ ꯀꯤꯖꯕꯒꯤ ꯋꯥ ꯉꯥꯡꯗꯕꯁꯤꯗ ꯃꯥ ꯑꯩꯕꯨ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦ. ꯑꯩꯅ ꯃꯥ ꯀꯤꯕꯤꯕꯒꯤ ꯃꯥ ꯃꯔꯥꯏꯕꯛ ꯐꯔꯕꯅꯤ. ꯑꯗꯨꯒ ꯅꯠꯂꯝꯗ꯭ꯔꯕꯗꯤ ꯑꯩꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯃꯥ ꯈꯪꯍꯟꯒꯗꯕꯅꯤ ꯑꯩꯅ." ꯁꯅꯥꯅꯨ ꯆꯐꯨ ꯎꯌꯥꯟꯗꯨ ꯑꯃꯨꯛ ꯐꯥꯛꯏ꯫ "ꯆꯐꯨꯁꯤꯁꯨ ꯆꯥꯛ ꯃꯔꯨꯝ ꯐꯥꯎ ꯍꯦꯛ ꯌꯥꯎꯗꯦꯅ ꯇꯧꯔꯤꯁꯦ. ꯆꯔꯥꯒꯤꯗꯨ ꯋꯥꯟꯒꯦ ꯇꯧꯕꯁꯦ ꯆꯥꯛ ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦ. ꯄꯨꯛꯁꯤꯁꯨ ꯂꯥꯝꯕꯅ ꯂꯣꯏꯔꯦ ꯇꯧꯔꯤꯁꯦ." ꯑꯁꯤ ꯍꯥꯏꯅ ꯌꯦꯡꯂꯛꯄꯗ ꯊꯕꯥꯅ ꯊꯝꯂꯝꯕ ꯁꯪꯒꯣꯝ ꯑꯗꯨ ꯍꯦꯛ ꯎꯔꯨꯏ꯫ "ꯍꯩꯃꯥ, ꯁꯪꯒꯣꯝ ꯂꯩꯅ. ꯃꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯊꯛꯂꯒꯦ. ꯑꯗꯨꯒ ꯆꯥꯛ ꯂꯥꯝꯕꯁꯦ ꯈꯔ ꯐꯕ꯭ꯔꯥ ꯌꯦꯡꯒꯦ." ꯑꯁꯤ ꯍꯥꯏꯅ ꯁꯅꯥꯅꯨ ꯃꯃꯥꯅ ꯊꯕꯥꯅ ꯊꯛꯅꯕꯅꯤ ꯍꯥꯏꯅ ꯍꯨ ꯍꯥꯞꯆꯤꯜꯂꯝꯕ ꯁꯪꯒꯣꯝ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯀꯨꯠ ꯀꯨꯠ ꯊꯛꯆꯤꯜꯂꯤ꯫ ꯃꯤꯀꯨꯞ ꯐꯥꯗꯦ ꯁꯅꯥꯅꯨ ꯍꯨꯒꯤ ꯃꯩꯆꯥꯛꯅ ꯂꯩꯃꯥꯏꯗ ꯃꯇꯤꯟ ꯀꯣꯡꯒꯣꯟ ꯀꯥꯗꯨꯅ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯉꯤ꯫ ꯁꯣꯝꯗꯅ ꯀꯦꯇꯨꯀꯤ ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯔꯤ꯫ "ꯀꯗꯥꯏ ꯆꯠꯈ꯭ꯔꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯗꯨꯅ? ꯄꯥꯎ ꯅꯨꯡꯉꯥꯏꯕꯁꯤ ꯇꯝꯒꯦ ꯇꯧꯔꯒ ꯍꯦꯛꯇ ꯊꯤꯕ ꯈꯪꯗꯦ ꯍꯩꯋꯥꯅꯤ. ꯅꯠꯇꯦ ꯃꯗꯨꯕꯨ ꯂꯩꯀꯥꯏ ꯀꯣꯏꯕꯒ ꯆꯠꯈ꯭ꯔꯕ ꯖꯥꯠꯂꯥ? ꯁꯣꯏꯗ꯭ꯔꯦ, ꯆꯠꯂꯝꯃꯅꯤ ꯁꯣꯏꯗꯅ. ꯂꯩꯀꯥꯏꯗ ꯃꯤ ꯋꯥ ꯉꯥꯡꯅꯗꯅ ꯂꯩꯔꯝꯂꯅꯤ ꯀꯥꯟꯅꯄꯣꯠꯇꯦ. ꯃꯗꯨꯒꯤ ꯃꯧꯗꯣ ꯑꯩꯅ ꯍꯨ ꯍꯥꯞꯆꯤꯜꯂꯝꯕ ꯁꯪꯒꯣꯝꯗꯣ ꯊꯛꯂꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ." ꯑꯁꯤ ꯈꯟꯅ ꯀꯦꯇꯨꯀꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯤꯅ ꯂꯩꯃꯥꯏꯗ ꯍꯨꯒꯤ ꯃꯩꯆꯥꯛ ꯈꯥꯡꯕ ꯉꯝꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ "ꯏꯃꯥꯒꯤ ꯁꯅꯥ, ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯅ." ꯀꯦꯇꯨꯀꯤ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯣꯟꯈꯠꯂꯤ꯫ "ꯏꯃꯥꯒꯤ ꯁꯅꯥ, ꯏꯃꯥꯒꯤ ꯁꯅꯥꯅꯣ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯕ ꯑꯁꯤꯕꯣ? ꯑꯁ, ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯑꯩꯒꯤ ꯏꯆꯥꯁꯦ ꯍꯨ ꯊꯛꯑꯦ. ꯏꯆꯥꯒꯤ ꯊꯋꯥꯏ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ. ꯀꯅꯥ ꯀꯅꯥ ꯂꯩꯒꯦ?" ꯀꯦꯇꯨꯀꯤꯅ ꯀꯞ ꯂꯥꯎꯕꯗꯨ ꯇꯥꯕꯗ ꯊꯕꯥ ꯑꯃꯗꯤ ꯃꯅꯦꯝꯒ ꯃꯄꯨꯔꯣꯏꯕꯒꯁꯨ ꯆꯥꯛꯈꯨꯝꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯂꯩꯃꯅ "ꯀꯔꯤꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯗꯤ? ꯑꯩꯒꯤ ꯏꯆꯥꯁꯦ ꯍꯨ ꯊꯛꯑꯦ. ꯑꯩꯒꯤ ꯏꯆꯥꯒꯤ ꯊꯋꯥꯏ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ. ꯑꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯈꯤꯇ ꯊꯨꯅ ꯄꯨꯕꯤꯌꯨ. ꯊꯛꯂꯤꯕ ꯍꯨꯁꯦ ꯃꯌꯥꯛ ꯀꯟꯕ ꯍꯨꯅꯤ. ꯏꯆꯥꯒꯤ ꯊꯋꯥꯏ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ." ꯄꯟꯊꯕ ꯇꯧꯗ ꯊꯥꯅꯤꯜꯅ ꯁꯅꯥꯅꯨꯕꯨ ꯄꯝꯈꯠꯇꯨꯅ ꯑꯃꯥꯏꯕꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯅꯨꯗꯤ ꯀꯟꯕ ꯉꯝꯗ ꯈꯨꯗꯛꯇ ꯊꯋꯥꯏ ꯊꯥꯈꯤꯔꯝꯃꯤ꯫ ꯃꯤꯒꯤ ꯃꯥꯡꯅꯕ ꯁꯤꯜꯂꯨꯕ ꯀꯦꯇꯨꯀꯤ ꯃꯆꯥꯒꯤ ꯊꯋꯥꯏ ꯃꯥꯡꯕꯗ ꯇꯥꯔꯝꯃꯤ꯫ ꯁꯅꯥꯅꯨꯅ ꯍꯨ ꯊꯛꯄꯒꯤ ꯃꯔꯝꯗ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯁꯨ ꯂꯣꯏꯅ ꯈꯪꯅꯔꯝꯃꯤ꯫ ꯊꯕꯥꯕꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡꯕꯗ ꯃꯆꯥꯒꯤ ꯊꯋꯥꯏ ꯃꯥꯡꯕꯅꯤ ꯍꯥꯏꯕꯁꯤ ꯈꯨꯜ ꯂꯩꯀꯥꯏꯅ ꯈꯪꯅꯔꯕꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯀꯦꯇꯨꯀꯤꯕꯨ ꯈꯔ ꯅꯨꯡꯁꯤꯗ ꯂꯩꯕꯒ ꯃꯤꯍꯥꯠꯄꯒꯤ ꯃꯔꯥꯜꯗ ꯂꯩꯀꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯕꯨꯛ ꯐꯠꯇꯕꯤ ꯀꯦꯇꯨꯀꯤ ꯃꯥꯅ ꯇꯧꯖꯔꯨꯕ ꯐꯠꯇꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯍꯩꯅ ꯃꯆꯥꯅꯨꯄꯤꯒ ꯀꯥꯏꯅꯕꯗ ꯅꯠꯇꯅ ꯃꯆꯥ ꯍꯥꯠꯄ ꯃꯤꯍꯥꯠꯄꯤꯒꯤ ꯃꯤꯡꯊꯣꯜꯁꯨ ꯐꯪꯈꯤ꯫ ꯑꯗꯨꯕꯨ ꯃꯤꯉꯣꯟꯗ ꯀꯥꯏꯖꯗꯕ ꯂꯩꯃꯗꯤ ꯃꯆꯥ ꯃꯃꯧꯒ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫